ꯏꯔꯩꯃ ꯌꯨꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯧꯄꯥ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥ ꯄꯥꯛꯄꯤꯗꯤ ꯍꯟꯗꯛ ꯃꯁꯥ ꯉꯝꯗ꯭ꯔꯗꯨꯅ ꯌꯨꯝꯗꯒꯤ ꯍꯦꯟꯇꯣꯛꯄ ꯉꯝꯗꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯧꯄꯥ ꯋꯥꯡꯂꯦꯟꯁꯨ ꯆꯥꯎꯔꯦ, ꯌꯨꯝꯒꯤ ꯊꯕꯛ ꯑꯌꯥꯝꯕꯗꯤ ꯇꯧꯕ ꯉꯝꯂꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯏꯔꯩꯃꯅ ꯃꯥꯒꯤ ꯃꯧꯄꯥ ꯋꯥꯡꯂꯦꯟꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯆꯦꯒꯤ ꯋꯥꯡꯂꯦꯟ, ꯅꯪꯅꯦ ꯏꯃꯥꯕꯨ ꯐꯖꯅ ꯁꯦꯟꯅꯔꯝꯃꯨ꯫ ꯏꯆꯦꯗꯤ ꯀꯣꯅꯨꯡꯗ ꯆꯠꯂꯒꯦ." "ꯍꯣꯏ ꯏꯆꯦ, ꯏꯆꯦꯅ ꯆꯥꯛ ꯀꯜꯂꯣꯏꯗꯨꯅ ꯊꯅꯝꯂꯕꯅꯤ꯫ ꯍꯣꯔꯦꯟ ꯅꯪꯁꯨ ꯏꯃꯥꯕꯨ ꯆꯥꯛ ꯈꯔ ꯄꯤꯖꯧꯀꯣ꯫ ꯏꯃꯥ ꯅꯥꯔꯤꯕꯁꯦ ꯃꯁꯥ ꯀꯟꯈꯠꯇꯕ ꯌꯥꯗꯕꯅꯤ." "ꯍꯣꯏ ꯏꯆꯦ, ꯌꯥꯅꯤ, ꯑꯩ ꯄꯤꯖꯔꯝꯒꯦ." ꯏꯔꯩꯃ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯂꯩꯃꯁꯤꯡꯒꯤ ꯑꯃꯗꯤ ꯅꯤꯡꯊꯧꯒꯤ ꯁꯦꯠꯅ ꯆꯥꯅꯅꯕ ꯐꯤꯔꯣꯜꯁꯤꯡꯕꯨ ꯃꯍꯥꯛꯅ ꯁꯨꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ." ꯐꯃꯨꯡꯗ ꯅꯥꯗꯨꯅ ꯍꯤꯞꯂꯤꯕ ꯄꯥꯛꯄꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, "ꯅꯪꯕꯨ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" "ꯍꯣꯏ ꯏꯃꯥ, ꯆꯠꯂꯣ ꯆꯠꯂꯣ, ꯉꯟꯅꯗꯤ ꯍꯜꯂꯛꯎꯀꯣ." "ꯍꯣꯏ ꯏꯃꯥ, ꯆꯥꯛꯀ ꯂꯣꯏꯗꯨꯅ ꯂꯩꯍꯧꯔꯕꯅꯤ. ꯏꯃꯥꯅ ꯍꯣꯔꯦꯟ ꯆꯥꯅꯤꯡꯕ ꯀꯥꯟꯗꯅꯦ ꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯨꯀꯣ ꯏꯃꯥ." "ꯍꯣꯏ ꯍꯣꯏ, ꯆꯠꯆꯔꯣ ꯆꯠꯆꯔꯣ ꯅꯪꯒꯤ ꯊꯕꯛꯇꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯏꯔꯩꯃ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯦ꯫ ꯂꯝꯕꯤ ꯑꯗꯨꯗ ꯃꯍꯥꯛ ꯃꯊꯟꯇ ꯑꯋꯥꯡ ꯄꯥꯡꯅ ꯆꯠꯂꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯈꯔꯗꯤ ꯂꯥꯞꯄꯦ, ꯑꯗꯨꯕꯨ ꯏꯔꯩꯃ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯡꯅ ꯍꯟꯒꯠ ꯍꯟꯗꯥ ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯩꯔꯕꯅꯤꯅ ꯀꯌꯥ ꯊꯣꯏꯅ ꯁꯥꯡꯗꯕꯒꯨꯝ ꯂꯩ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯅꯨꯄꯥ ꯑꯃꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯆꯠꯂꯤꯕ ꯏꯔꯩꯃꯕꯨ ꯍꯦꯛ ꯎꯔꯗꯨꯅ, "ꯑꯦ, ꯑꯁꯤꯗ ꯆꯠꯂꯤꯕ ꯑꯁꯤꯗꯤ ꯏꯔꯩꯃꯅꯤꯅ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯩꯃꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨ ꯊꯧꯖꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏ, "ꯏꯔꯩꯃ, ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯤꯅꯣ?" ꯏꯔꯩꯃ ꯅꯨꯄꯥ ꯑꯃꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯈꯣꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ, "ꯑꯦ, ꯇꯥꯈꯣꯝꯕ, ꯀꯣꯅꯨꯡꯗ ꯆꯠꯂꯤꯅꯦ." "ꯑꯩꯁꯨ ꯀꯣꯅꯨꯡꯗ ꯂꯥꯂꯨꯞ ꯀꯥꯕ ꯆꯠꯂꯤꯅꯦ꯫ ꯑꯩꯒꯤ ꯁꯒꯣꯜ ꯑꯁꯤꯗ ꯇꯣꯡꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤꯗꯅ." "ꯌꯥꯅꯤ, ꯑꯩ ꯑꯗꯨꯝ ꯈꯣꯡꯅ ꯆꯠꯆꯔꯒꯦ." "ꯅꯪ ꯅꯊꯟꯇ ꯁꯥꯡꯂꯕ ꯂꯝꯕꯤ ꯑꯁꯤꯗ ꯈꯣꯡꯅ ꯆꯠꯄꯗꯣ ꯑꯩ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ. ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯗ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ ꯀꯩꯅꯣ." ꯇꯥꯈꯣꯝꯕ ꯑꯗꯨꯝ ꯆꯠꯄꯤꯔꯣꯗ. ꯑꯩꯗꯤ ꯑꯁꯨꯝꯅ ꯈꯣꯡꯅ ꯆꯠꯄ ꯑꯁꯤꯅ ꯍꯦꯟꯅꯗꯨ ꯅꯨꯡꯉꯥꯏꯖꯩ." "ꯅꯪꯅ ꯌꯥꯗ꯭ꯔꯒꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯕ ꯇꯥꯕꯅꯤꯅꯦ." "ꯇꯥꯈꯣꯝꯕ, ꯅꯪꯕꯨ ꯀꯣꯅꯨꯡꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯕꯗꯥꯏꯅꯦ? ꯀꯣꯅꯨꯡ ꯌꯧꯅꯅꯕ ꯁꯒꯣꯜ ꯑꯗꯣ ꯑꯗꯨꯝ ꯊꯧꯕꯤꯈ꯭ꯔꯣ ꯌꯥꯔꯦ. ꯀꯔꯤꯒꯤ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯆꯠꯃꯤꯟꯅꯕꯅꯣ?" "ꯅꯪꯒꯤꯁꯦ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯩꯔꯣ? ꯑꯎꯕꯁꯤꯡꯅ ꯎꯈ꯭ꯔꯒ ꯐꯖꯗꯦ. ꯑꯩ ꯏꯊꯟꯇ ꯑꯗꯨꯝ ꯆꯠꯆꯒꯦ. ꯁꯒꯣꯜ ꯑꯗꯣ ꯊꯧꯕꯤꯈ꯭ꯔꯣ." "ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯑꯩꯒ ꯆꯠꯃꯤꯟꯅꯅꯤꯡꯗ꯭ꯔꯕꯅꯤꯅ ꯑꯩ ꯆꯠꯈ꯭ꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯈꯔ ꯀꯟꯅ ꯊꯧꯒꯠꯈꯤꯔꯝꯃꯤ꯫ ꯏꯔꯩꯃꯅ ꯈꯣꯝꯕꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯕꯥꯜ ꯑꯗꯨꯗ ꯍꯥꯏꯖꯍꯧꯏ, "ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯇꯧꯁꯦ ꯁꯥꯏꯅꯣ ꯈꯪꯗꯦ. ꯑꯩ ꯎꯕ ꯌꯥꯗꯦ. ꯑꯩꯒꯤ ꯅꯥꯛꯇ ꯍꯦꯛꯇ ꯆꯪꯁꯤꯜꯂꯛꯄ. ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯖꯕꯒꯁꯨ ꯁꯥꯔꯤ. ꯃꯃꯥꯏꯅ ꯃꯔꯣꯜ ꯑꯃ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ." ꯃꯍꯥꯛꯁꯨ ꯀꯣꯅꯨꯡ ꯌꯧꯅꯅꯕ ꯆꯨꯝꯗ꯭ꯔꯤꯡ ꯆꯠꯂꯤ꯫ ꯑꯁꯨꯝ ꯆꯠꯄꯅ ꯍꯧꯖꯤꯛꯇꯤ ꯏꯔꯩꯃ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯀꯣꯅꯨꯡꯗꯅꯤ ꯀꯩꯔꯨꯡꯕꯤ ꯂꯩꯔꯝꯃꯤ꯫ ꯀꯩꯔꯨꯡꯕꯤꯅ ꯏꯔꯩꯃꯅ ꯂꯥꯛꯂꯤꯕꯗꯨ ꯎꯔꯗꯨꯅ, "ꯏꯔꯩꯃ, ꯅꯪ ꯂꯥꯛꯂꯕ꯭ꯔꯣ?" "ꯑꯧ ꯏꯆꯦ, ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥꯒꯤ ꯐꯤꯔꯣꯜ ꯈꯔ ꯁꯨ ꯍꯥꯏꯗꯨꯅ ꯏꯆꯦꯗ ꯍꯥꯏꯔꯝꯕꯅꯤ. ꯏꯆꯦꯅꯅꯦ ꯁꯪ ꯃꯅꯨꯡꯗ ꯊꯅꯝꯂꯕꯅꯤ. ꯉꯁꯤꯒꯤꯗꯤꯅꯦ ꯃꯗꯨ ꯈꯛꯇ ꯁꯨꯒꯗꯕ. ꯃꯗꯣ ꯐꯠ ꯐꯠ ꯁꯨꯗꯣꯛꯂꯨꯔꯣ." "ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯏꯆꯦ, ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯈꯔ ꯉꯟꯅ ꯍꯟꯈꯤꯒꯦ. ꯏꯆꯦꯅ ꯃꯍꯥꯔꯥꯅꯤꯗ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ." "ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ?" "ꯏꯆꯦ, ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯗꯨꯅ ꯌꯨꯝꯗ ꯂꯩꯍꯧꯏ, ꯑꯗꯨꯒꯤꯅꯤ." "ꯍꯣꯏ ꯍꯣꯏ, ꯃꯇꯥꯡ ꯆꯥꯗ꯭ꯔꯕꯗꯤ ꯅꯣꯡ ꯐꯥꯗꯣꯛꯁꯨ ꯉꯟꯅ ꯍꯟꯕ ꯇꯥꯕꯅꯤ. ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯁꯨꯒꯗꯕ ꯐꯤ ꯈꯔꯗꯣ ꯐꯠ ꯍꯦꯛ ꯁꯨꯗꯣꯛꯆꯔꯨꯔꯣ." "ꯍꯣꯏ ꯏꯆꯦ." ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯏꯔꯩꯃ ꯁꯪ ꯑꯗꯨ ꯇꯝꯅ ꯆꯠꯂꯤ꯫ ꯁꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ꯫ ꯑꯄꯥꯛꯄ ꯐꯛ ꯑꯗꯨꯒꯤ ꯃꯊꯛꯇ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥꯒꯤ ꯃꯐꯤ ꯈꯔ ꯂꯩꯔꯤ꯫ ꯄꯪꯌꯥꯝ ꯌꯥꯝꯕꯗꯤ ꯅꯠꯇꯦ꯫ ꯃꯗꯨꯁꯤꯡ ꯑꯗꯨ ꯁꯝ ꯑꯃꯗ ꯃꯍꯥꯛꯅ ꯄꯨꯂꯞ ꯍꯦꯛꯇ ꯍꯥꯞꯆꯤꯜꯂꯤ꯫ ꯁꯝ ꯑꯗꯨ ꯃꯀꯣꯛꯇ ꯌꯥꯟꯗꯨꯅ ꯏꯔꯩꯃ ꯇꯨꯔꯦꯜ ꯂꯩꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯆꯠꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯗꯨ ꯌꯧꯔꯦ꯫ ꯇꯨꯔꯦꯜ ꯑꯗꯨꯗ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ "ꯃꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦꯅ ꯉꯁꯤꯗꯤ. ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ? ꯅꯍꯥꯟꯈꯩꯗꯤ ꯃꯤ ꯈꯔ ꯑꯗꯨꯛ ꯂꯩꯕꯅꯤ." ꯃꯀꯣꯛꯇ ꯌꯥꯜꯂꯤꯕ ꯁꯝ ꯑꯗꯨ ꯃꯈꯥꯗ ꯊꯥꯡꯊꯩ꯫ ꯏꯔꯩꯃ ꯊꯤꯟꯊꯗꯨꯅ ꯂꯩꯗꯨꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯈꯟꯗꯨꯅ ꯐꯤ ꯁꯨꯕ ꯍꯧꯏ꯫ ꯁꯝ ꯑꯗꯨꯗꯒꯤ ꯐꯤ ꯑꯃꯃꯝ ꯃꯊꯪ ꯃꯊꯪ ꯂꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯐꯤ ꯁꯨꯔꯤ꯫
Asum surakpa asida fi marak aduda basi amakak yauramli. Mahakna hek thengnarami. Sidi basi nine. Fi marak sida mathaw karamna nune aiba. Basi adubu lauthoi. Ireima basi khongba yamna pamjaba nupi amakakni. Mabu pokpa mapa ibungo wangambasu basi khongba yamna haiki. Papana lairingaida mage mafamda basi khongba tambiki. Ireima ngase ikhang khanghaudana turen torban asida fi subada basi ama thengnaba asida laiwekraba mage mapa wangambabu khangning hekning singlakli machilda haidoki. Abo nangdi adumuk chatkreko. Adumak na cha aigi nakta halakidre. Ima sunaduna lairi babung. Ngasi phawba babungna aikhoigi irakta tinduna lairamba thoklabadi. Na chagi punsi ase asumnadi oiramloiko. Somda konung manung adudani Rajkumar Tompok Sanana magi basi adu lairamdre haina koithi hek thirami. Aibu ngarang numidang wairam basi do khonglamlaga sida pusili. Aduga sida thamkibani da aiba. Wakhalga tadre tawrise. Koithi hek thiba phangde Rajkumar Tompok Sana masu basi khongba yamna pamjaba misak amani. Ayuk amadi numidang wairamgi matamda mahakna basi he khongi. Tompok Sanana mamabu kawi. Ima, ho ima, nachagi basi dubu ubro, laite basida. Maharani adu changlai. Ha, kari haibano. Basi laite haiba. Haima, nangbu kadai thamkike. Ai kauri, ningsingba thoktre. Hai, munna mukta ningsingu. Kadai thamkige haibado aduga thibu phajana. Phana yamna thirabani laitre. Ima, aikhoi langnendi. Mana soidana lauthongani. Nachanupidine nangi basi ado kari tawbagi lauthokadoriba. Aigi basi do huranduna mana he khongmani. Hey, nachanupinedi kari su lauramloida. Tompok Sanana machanupi langnenbu magi kada kausili aduga hangi. Langlen, yambunggi basi do nang lauthokra. Kainu yambo, aidi kai tawbagi lauthokadoriba lauthokjade ko. Oidabado khit nganganuni nangbo. Nangna lauthokpidana kana laaga aigi ka asdagi lauthokpigadorige. Adubu aina khangbra aidi lauthokjade haisini. Sajabu thoroko ai hojik basi khongba chaladabani. Yambo ai lauthokde haibani. Kaino khangde puro odom hairaga le. Nang puthora roidra. Langlena mama da yengduna. Ima to yambongse aina magi basi lauthokdana. Imagi bungo nachanupi asina lauthokdena hairisidi. Ima, mana lauthokjabadi kanana lauthokpidorige. Basida Maharani na sumna hairei. Ichagi sida sunanaba haiduna thamba phido madugi marakta soidana yauramba tari. Phi singdi sudoknaba aina pikhrabani. Mamana sumna hairakpa sida Tompok Sana khangning ningsinglakduna. Hoini ma. Phidugi marakta soidana yauramani tawrise. Kairungbina pukhibani amukta hanglu chalo. Tompok Sana mapanda thuna thoi. Kairungbi buthi, Kairungbi magi thabak ado tawduna lairami. Rajkumar Tompok Sanana changsenduna hangi. Iche Kairungbi, ngasai aigi sunanaba phi putokhiba adubu kadaida thamkhrabage. Masida Kairungbi na khummi. Kaidorage ne? Iche, phi marak aduda aina he khongba basido yaukre. Haima, iche di uhaudredana. Nangi phi adudi sunanaba turelda pukhre. Kanana pukhri no iche? Maming ado ireima kaubani. Adudi iche, ayamukta turel tamna chatlukige. Hoi, chaluro. Rajkumar Tompok Sana mamai laithoktuna turel tamna chatlami. Ireima Rajkumar gi mafi sing ado soba chamthokpa loina loire. Madu loiraba matungda fi sing ado sam maduda amuk hapchille. Masa adu fi surubagi kharadi wai. Sor asangba mahontoktuna haijay. Ha, wareda. Masida lairiba basi se sidu ngai hakta khongkige phanadum kuiri basi khongkidaba ngasidi amu khongage ireima asumna khalladuna nungpak amagi mathakta amu phamthare makhutta pariba basi aduda munna yengi laibak katuna basi adubu mahakna khongba haurami yamna nungshiba khonjel ama tanthanaina thoglai ing lawba khonjel di tariba makhai penba nairoi ireima basi khongge adungai mabu pokpa mapabungna mangonda tambikhiba basigi surado
ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯌꯦꯛ ꯃꯥꯡꯂꯝꯗ꯭ꯔꯤ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯗꯨꯅ ꯕꯥꯁꯤ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯈꯣꯡꯂꯤ ꯃꯍꯥꯛ꯫ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥꯅ ꯇꯨꯔꯦꯜ ꯇꯝꯅ ꯑꯁꯨꯝ ꯂꯥꯛꯄ ꯑꯁꯤꯗ ꯇꯨꯔꯦꯜ ꯌꯧꯔꯝꯗꯥꯏꯗ ꯕꯥꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜ ꯑꯃ ꯈꯪꯇꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯥꯒꯤ ꯊꯥꯡꯂꯝꯕ ꯃꯈꯣꯡ ꯑꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯃꯥꯏ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯀꯗꯣꯝꯗꯒꯤꯅꯣ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯀꯅꯥꯅꯣ? ꯑꯁꯨꯛ ꯐꯖꯕ ꯁꯨꯔꯗ ꯕꯥꯁꯤ ꯈꯣꯡꯂꯤꯕ ꯑꯁꯤꯕꯣ? ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯦ ꯉꯥꯎꯍꯟꯕꯒꯨꯝꯅ ꯀꯅꯥꯅꯣꯅꯦ ꯃꯥꯕꯣ? ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯇꯥꯔꯛꯂꯤꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯄꯨꯡꯂꯨꯞ ꯂꯨꯞꯄꯒꯨꯝꯅ ꯇꯧꯈ꯭ꯔꯦ꯫ ꯕꯥꯁꯤ ꯈꯣꯡꯂꯤꯕ ꯃꯤꯁꯛ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯈꯪꯅꯤꯡꯕ ꯐꯥꯎꯔꯛꯂꯦ꯫ ꯇꯥꯔꯛꯂꯤꯕ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯃꯍꯥꯛ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯈꯔ ꯈꯖꯤꯛ ꯆꯠꯄꯒ ꯎꯔꯦ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯂꯩꯕ ꯅꯨꯡꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯅ ꯃꯇꯨꯡ ꯑꯣꯟꯗꯨꯅ ꯐꯝꯂꯒ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯂꯩꯔꯤꯕꯗꯣ꯫ ꯅꯨꯄꯤ, ꯕꯥꯁꯤ ꯈꯣꯡꯂꯤꯕ ꯃꯍꯥꯛ ꯅꯨꯄꯤ ꯀꯅꯥꯕꯨ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯣꯟꯊꯣꯛꯅ ꯐꯖꯅꯁꯨ ꯈꯣꯡꯉꯤꯗ, ꯑꯁꯨꯛ ꯆꯪꯈꯣꯟꯅ ꯈꯣꯡꯕ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯏꯔꯩꯃꯗꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯤ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯕꯥꯁꯤ ꯈꯣꯡꯂꯤꯕ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯑꯗꯨꯃꯛ ꯈꯣꯡꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥꯅ ꯃꯈꯣꯜ ꯊꯣꯛꯅ ꯍꯥꯏꯈꯤ, ꯀꯅꯥꯅꯣ? ꯕꯥꯁꯤ ꯈꯣꯡꯂꯤꯕ ꯅꯪꯕꯨ ꯀꯅꯥꯅꯣ? ꯏꯔꯩꯃ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄ ꯑꯁꯤꯗ ꯕꯥꯁꯤ ꯈꯣꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯁꯠ ꯌꯦꯡꯂꯛꯏ꯫ ꯃꯇꯨꯡꯗ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯍꯦꯛ ꯎꯏ꯫ ꯏꯔꯩꯃ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯈꯣꯡꯐꯝ ꯑꯃ ꯍꯟꯗꯣꯛꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥ ꯉꯁꯤ ꯃꯥꯅ ꯎꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯁꯛꯇꯝ ꯑꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯏꯍꯨꯜ ꯑꯃ ꯄꯤꯕꯒꯨꯝꯅ ꯇꯧꯔꯔꯤ꯫ ꯃꯥꯅ ꯍꯥꯏ, ꯀꯩꯗꯧꯔꯦ? ꯕꯥꯁꯤ ꯈꯣꯡꯕ ꯂꯦꯞꯂꯤꯕꯗꯤ? ꯁꯣꯝꯁꯦ ꯕꯥꯁꯤ ꯈꯣꯡꯕ ꯌꯥꯝꯅ ꯍꯩ, ꯌꯥꯝ ꯐꯖꯩ꯫ ꯑꯩꯗꯤ ꯍꯩꯖꯕ ꯅꯠꯇꯦꯗ꯫ ꯑꯩꯅ ꯐꯤ ꯁꯨꯕꯗ ꯐꯤ ꯃꯔꯛꯇ ꯃꯁꯤꯒꯤ ꯕꯥꯁꯤ ꯑꯁꯤ ꯌꯥꯎꯔꯝꯕ, ꯑꯗꯨꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯈꯣꯡꯉꯝꯕꯅꯤ, ꯍꯩꯗꯨꯅ ꯈꯣꯡꯕ ꯅꯠꯇꯦꯗ꯫ ꯑꯗꯨꯛ ꯌꯥꯝꯅ ꯈꯣꯡꯕ ꯍꯩꯔꯤꯗꯨꯗꯤ? ꯏꯔꯩꯃ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒ ꯑꯗꯨꯝꯅ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯑꯗꯨ ꯉꯝꯗꯦ꯫ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯄꯥꯈꯠꯂꯤ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯥꯁꯤ ꯑꯗꯨ ꯁꯝ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯤ꯫ ꯆꯠꯈꯤꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥꯅ ꯍꯥꯏ, ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯗꯤ ꯀꯣꯅꯨꯡꯒꯤ ꯐꯤ ꯁꯨꯕ ꯃꯤꯅꯤ, ꯐꯤ ꯁꯨꯕ ꯂꯣꯏꯔꯕꯅꯤꯅ ꯆꯠꯂꯒꯦ꯫ ꯑꯗꯨꯗꯤ ꯅꯪ ꯏꯔꯩꯃ? ꯑꯧ ꯃꯥꯅꯤ꯫ ꯑꯩꯒꯤ ꯃꯤꯡꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯕꯤꯔꯝꯂꯤꯕ? ꯑꯩ ꯅꯪꯕꯨ ꯊꯤꯔꯛꯏꯅꯤ꯫ ꯀꯔꯤꯒꯤ? ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯕꯨ ꯊꯤꯔꯛꯂꯤꯕ? ꯏꯆꯦ ꯀꯩꯔꯨꯡꯕꯤꯅ ꯍꯥꯏꯔꯛꯄ꯫ ꯍꯥꯏꯗꯤ ꯑꯩꯕꯨ ꯋꯥꯈꯜ ꯑꯃ, ꯑꯩꯒꯤ ꯕꯥꯁꯤ ꯑꯃ ꯐꯤ ꯃꯔꯛꯇ ꯌꯥꯎꯈ꯭ꯔꯕ, ꯃꯗꯨꯕꯨ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯏꯔꯩꯃ ꯃꯥꯅ ꯈꯣꯡꯂꯨꯔꯤꯕ ꯕꯥꯁꯤ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥꯒꯤꯅꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯑꯩꯗꯤ ꯈꯪꯂꯨꯗꯕꯅꯤꯅ ꯕꯥꯁꯤ ꯑꯁꯤ ꯈꯣꯡꯂꯨꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯃꯥꯒꯤ ꯃꯁꯥ ꯑꯗꯨ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯦ꯫ ꯇꯣꯝꯄꯣꯛ ꯁꯅꯥꯅ ꯍꯥꯏ, ꯀꯩꯁꯨ ꯀꯥꯏꯗꯦꯗ, ꯅꯪꯗꯤ ꯕꯥꯁꯤ ꯈꯣꯡꯕꯁꯨ ꯌꯥꯝꯅ ꯍꯩ꯫ ꯕꯥꯁꯤꯁꯦ ꯅꯪꯒꯤ ꯑꯣꯏꯖꯔꯣ, ꯅꯪꯅ ꯑꯗꯨꯝ ꯈꯣꯡꯖꯔꯣ꯫ ꯑꯩ ꯇꯜꯂꯤ꯫ ꯁꯝꯗꯒꯤ ꯕꯥꯁꯤ ꯑꯗꯨ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯗ ꯄꯤ꯫ ꯁꯤꯗ ꯂꯩꯔꯤ, ꯁꯤ ꯂꯧꯕꯤꯔꯣ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯤꯔꯕꯅꯤ, ꯅꯪꯒꯤ ꯑꯣꯏꯖꯔꯣ꯫ ꯑꯁꯨꯛ ꯃꯃꯜ ꯇꯥꯡꯕ ꯄꯣꯠꯁꯛꯁꯦ ꯑꯩꯒꯤ ꯏꯐꯝꯗ ꯊꯝꯕ ꯃꯇꯤꯛ ꯆꯥꯗꯦ, ꯌꯥꯅꯤ, ꯂꯧꯁꯤꯟꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯥꯁꯤ ꯑꯗꯨ ꯄꯤ꯫ ꯂꯩꯔꯤꯕ ꯁꯝ ꯑꯗꯨ ꯃꯀꯣꯛꯇ ꯌꯥꯟꯈꯠꯇꯨꯅ ꯏꯔꯩꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥ ꯃꯈꯨꯠꯇꯅ ꯕꯥꯁꯤ ꯑꯗꯨ ꯄꯥꯏ꯫ ꯃꯃꯤꯠ ꯑꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯏꯔꯩꯃꯗ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯟꯖꯍꯧꯏ꯫ ꯏꯪꯅ ꯂꯦꯝꯅ ꯐꯖꯈ꯭ꯔꯦꯗ ꯏꯔꯩꯃ ꯍꯥꯏꯕ꯫ ꯏꯔꯩꯃ, ꯑꯩꯒꯤ ꯊꯃꯣꯏꯗ ꯅꯪꯅ ꯆꯜꯂꯝꯂꯤꯕ ꯄꯥꯈꯣꯡ ꯑꯁꯤꯅ ꯀꯔꯤꯅꯣ? ꯃꯥꯒꯤ ꯃꯤꯍꯨꯜ ꯈꯪꯍꯧꯗꯅ ꯆꯣꯡꯂꯛꯄꯒꯨꯝ ꯇꯧꯔꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯏꯔꯩꯃ ꯐꯤ ꯁꯨꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥꯅ ꯏꯔꯩꯃꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯅꯔꯤ꯫ ꯏꯔꯩꯃ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯅꯨꯡꯄꯥꯛ ꯃꯊꯛ ꯑꯗꯨꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥ ꯏꯔꯩꯃꯅ ꯐꯤ ꯁꯨꯕ ꯇꯨꯔꯦꯜꯗ ꯆꯠꯈꯤ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯂꯣꯟꯅ ꯇꯨꯃꯤꯟꯅ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡ ꯑꯃꯒꯤ ꯃꯔꯨꯝꯗ ꯊꯩꯖꯤꯟꯗꯨꯅ ꯏꯔꯩꯃꯅ ꯐꯤ ꯁꯨꯔꯤꯕ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯣꯟꯅ ꯌꯦꯡꯖꯩ, ꯃꯊꯃꯣꯏꯅꯨꯡꯗ ꯍꯥꯏꯖꯩ, ꯏꯔꯩꯃꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯐꯖꯈ꯭ꯔꯦꯗ,
asuk ingna lemna changkhonbi nupi. Magumna phajabadi Tompok Sana aigi mitta amukta ukhidri. Mabu ahanba uruba mikup adudagi aigi thamoida mabu nushibagi ihul amadi phawkhre. Yahu thengba khoimu oigadabagi saru. Ngasidi ai magi mafamda nushi haina hekta phongdoklage. Asumna khalladuna Rajkumar Tompok Sana phi suduna lairiba ireimagi manaktamna changsilami. Ireima Rajkumar Tompok Sana na magi manakta lakpa aduda masada hainajadaba ama phawrami. Tompok Sana na hai, Ireima, nang fi suriro? Hoi. Nang nathanta sida lairisi nang buki dabra. Kana buki rudoiba, aidi kana suki de. Ainadi nang kiramani haiduna nang sangbi balai. Kaibo. Ireima, ai wama haigina, nang yagadra. Kari wano, hekta haibiyo. Wapamase. Aigi thamoigi oiba wafamni. Nangna amu yabirakdaba thoklabadi aidi ikaibana loirani. Ireima tuminna lei Tompok Sana na hairae. Sumdawani Ireima. Aina nangbu ahanba ujakiba mikup adudagi aigi thamoi asina nangbu nungshiba pamba phawkhre. Ai nangbu thamoi sengna nungsi. Aigi nungshiba ase nangna amukta yabiyuba. Ireima Rajkumar Tompok Sana na mafamda hairakliba wafam asi tabada haibiriba wafamado onare. Aidi konung asida thabak subi minai nupi amane. Adumna haibigano. Aigi ifamdadi karisu khenaba laite. Aidi nangbu nungsikre. Ireima. Nangi thamoigi pakhum amada aida jakhige. Leichilda ten kaplaga karisu kanarui. Aidi fi suba nupini. Ai fi se amukta sujakhige. Nangi fi adudi sudrabusu yaina. Lairabi aidi fi ase suduna. Madudagi fanglakpa seladuna imung punaribani. Ai pumna makhangi. Khangna khangnane nangi nafamda aina nungshi haina hairibase. Wafamada lepi hauro. Ireima. Asumna numit khudingi Ireimana fi suba adugi matungda Rajkumar Tompok Sana na inaduna nungsi haina tattana hairami. Somdana Maharani na haijay. Karigino. Handak marak asida aigi ichanupa Tompok Sana na turelomda hek chatlibasibo. Magi asibo ai sum chingnaragli. Maharani na magi machanupi Langlenbu kaushinduna asumna hairami. Imagi Langlen, imana chingnaba wafam ama leire. Handak marak ase matang matam icha chadana nangi yambungna swai hek magi. Turelomda chatli haina pau sutai. Langlen, nangna amukta na yambungna kari tawri haibase lona amukta yengthorao. Mi kana amata khanghanba yade ko. Langlen na suhai. Ima, aisu chingnaribani. Mana handak toina turelomda asum chatpase aina su urabani. Nangnane amukta yengtho'uko. Hoi ima. Ireima konungda lakle. Araiba phi makai samaduda loina hapchenduna madubu puduna mahak turel tamna chatkirami. Tompok Sana Ireima na konungda phi suba lakpa khaurang na ngairambani. Mahak lakti laise. Mahak hojik turelda phi suba kumkre. Ai sumagi matungda inarukhigi. Ngasidi mahak aina nungshi haibada soidina yaraklagani. Asumna khanduna mahak turel tamna chatkirami. Langlen magi yambungna turelomda chatkiba adu uraduna haijay. Yambung sing asisu turelomda chakhreni. Nate, aigi thamoina chingnariba wafam asibo tasengna chunggadawriba jala. Masi oithokpa yaroi. Ngaihaki mamangda konung asida leiba phi suba nupido phi puduna turelomda chakhi. Ai chatuna lona yengdudaba yadre. Rajkumari Langlen makokta fi ama kuptuna mahak su turel tamna lona chatlami. Ireima numpak mathak aduda fi kanna suri. Handak magi mafamda Rajkumar Tompok Sana na hairakliba wafam asida mahakti tasengna konung asida phawba lakningdrabani. Aduba masidagi sel khara phangduna imung punaribanina mahak chattaba yade. Ireima fi suri phalap lambi adomda amuk yengi. Mahak amuk laklabadi aidi onthokna tangadawrida. Numit khudingini aina fi suba chakhibada mana aigi tungda inarakliba. Haina Rajkumar Tompok Sana na turel tamna laklibado mahak na hek urami. As amuk laidana tawrise. Aidi phi sugadabasu yamna wali. Kamdongni sidi. Rajkumar Tompok Sana na Ireima na fi suriba adugi manak tamna amuk changsilai. Hanadi lumduna yenglambani. Rajkumar Tompok Sana na Ireima da hai.
Ireima, nang fi suba chakhiba aduda ai nangi natung inara'ine. Sombu ngaurabro, mina ukraga karine haini. Rajkumar ama oina khara sulemna leibiyuba. Ngaure, aidi ngaure ne. Ireima, nangi wakhalda ai tasengna ngauba misak ama haibudu oire. Tumle tumpham khangde, chari chapham khangde. Imit asida nangi nangakta, wakhal asida nangi nangakta ngaire. Madu pumnamak thadokpiyo. Nushibabu hongdok hongjin tawba yabrane. Ai madu khangde. Aidi nangbu nushikre. Aina nangbu nushibase mapok asimagi honglaroi. Somdana langlen asam lakpana turel adu yaurakle. Lairiba nungpak amagi marumda thaijinduna mahak lay. Lumduna yengi ure. Magi yambunga fi subi nupi adugana wari sanariba adu. O aina khalamliba adu chumledana. Nupi asina akhoi yambungbu turel mapal asida kauduna irang tawsiliba oire. Kayada ngamliba nupi no yengune. Minai nupi magumbi amanasu asumne hekta. Rajkumar Tompoksana Ireimagi manakta hekta famthai langlena haijai. Kaino akhoi yambungna tawrisibo. Nupi asigi manakta ga hekta git hekta famthai haibani. Nupi asina mabu pungsum hekta sumkhraboy. Ireimana hai. Kaino sidage hekta famthara isibu haugatpiyo. Ireima, nangi nanakta famduna nangi fazaba saktamase imit pena ayengjage. Mina ukraga aibu tinsinakini. Rajkumar, somgi khomphom ase handokpiyo. Aigi wakhal thadokpiyo. Maduma aigi punsina leiriba makai oithoroi. Asi haiduna Rajkumar Tompoksanana Ireimagi makhut khujeng adu tap hek pai. Langlen madi mathamoi adu saungingbana prok hek jakle. Makhut kasi hekta paikrine. Yambong, nangbu ngaurabo. Minai nupi aduda karino haibanida. Ai imada pause angta thuna tamnodaba yade. Asi khanduna langlen konung tamna thuna yangna lagle. Mamagi manakta changduna mamada pawadu loina tamlami. Aduga wa makha tarai. Ima, madugi minai nupi aduna aikhoi yambungbu loina sumjinkre. Haujikti manguna ngawba haibadu oire. Yambungna turelda numit khudingi chatlise nupi aduga wari sanaba oiramle. Maharani mahakti machanupi na mangonda tamlariba pawa sibu tabada mahak thoina hena saukre. Kari sulai tabi nupi amana aigi amata pokjaba ichanupabu phana naba honaraglaba. Ima, aikhoi asumna sumtumina leiba asinadi kaisu kanaroi thabak amata hobana phagani. Ibema, wafamase manamani naiba yade. Nangi pabungda khanghalabadi mahak mai hoduna saukhrani. Adunane ima icha khaktana wa khanasi. Ima, wa khanaba haibabu masigi phisuba nupi minai nupi ase konung asidagi tantokhiba. Masinatana upaya mata lairoi. Maharani na haifet wakhal khaladuna khumlei. He, hekta tanthokpa haibudu yaroi. Kariguma maram ama piduna tanthokadabani. Kari tawraga Ireimabu konung asidagi tanthoksige haina mama macha makhoi ani kok chungsinaduna kanna wa khanari langlena hairai. Sumdawrese ima. Mabu huranbini haine hekta hairase. Konungdagi phi huralamle haiduna hekta hairase. Huranbini haiba. Ima, iche kairungbido mabu kause. Maga wafamase tanase. Ireimaga makhoi anido yamna kauna ngangne. Kairungbida sel khara piraga wa melase. Asumna haiba asida Maharani su yare. Kudak asida kairungbibu kaure. Makhoi ahum wari sanari. Maharani na hai. Kairungbi, aina nangoda haigadawriba wafamase nakongani suhanba yade. Haujik thabak ama tawdaba yadre. Kari thabak no Maharani hekta haibiyu kaidawbage. Sumdawbani, aigi icha Tompoksanagi punsi kandaba yadre. Haibiribasibu mahakpu kari tawba yaurabage. Konung asida phi subi minai nupi laisabi ado. Ireima haibado khangba natra. Khangi. Madugi Ireima haiba nupi aduna laiwa tinwa kaya ama tawduna. Aigi ichanuba Tompoksanabu moithim tawbikre. Phana naba hotnakre. Numit khudingi turelda magi matungda adum inakre. Magumbi po pang sudabi nupi amana aigi imau kamaino oigadawribano. Ai ngamlo. Aidine sungam ngamoi. Mane ichabu chetna phakidringai thabak amata hongnaba haiduna nangbu kauribani. Kairungbi Maharani na Ireimagi maramda palakliba wafam adu kaya thaja phate. Adubu karamnadi hairugani masu khommi. Masu adumna tawbadi henmalidana. Konung asida thabak tawduna leiraga karino haibanida.
ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯄꯪꯕ ꯑꯗꯨꯕꯨ ꯐꯥꯕꯤꯔꯒ ꯅꯝꯂꯩ ꯂꯩꯁꯤꯜꯂꯒ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯑꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ꯫ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯆꯦ ꯀꯩꯔꯨꯡꯕꯤ, ꯌꯥꯝꯕꯨꯡꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯨꯛꯇ ꯈꯟꯁꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯐꯤ ꯃꯌꯣꯝ ꯃꯆꯥ ꯑꯃ puthorꯛꯇꯨꯅ ꯀꯩꯔꯨꯡꯕꯤꯗ ꯄꯤ꯫ ꯀꯩꯔꯨꯡꯕꯤ, ꯁꯦ ꯁꯅꯥ ꯂꯨꯄꯥꯅꯤ, ꯂꯧꯁꯤꯜꯂꯨ꯫ ꯀꯩꯔꯨꯡꯕꯤ ꯏꯉꯛ ꯉꯛꯅ, ꯃꯍꯥꯔꯥꯅꯤ, ꯀꯔꯤꯒꯤ? ꯂꯧꯗ ꯂꯧꯁꯤꯜꯂꯨꯅꯦ, ꯑꯩꯅ ꯄꯤꯔꯤꯕꯅꯤ꯫ ꯀꯩꯔꯨꯡꯕꯤ ꯈꯨꯝꯐꯝ ꯈꯪꯗ ꯃꯗꯨꯕꯨ ꯂꯧꯁꯤꯜꯂꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯅꯪꯅ ꯄꯥꯝꯕꯩ ꯑꯃ ꯇꯧꯔꯒ ꯏꯔꯩꯃꯕꯨ ꯍꯨꯔꯥꯟꯕꯤ ꯇꯥꯍꯜꯂꯣ꯫ ꯏꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯍꯟꯒꯗꯕꯅꯤ꯫ ꯏꯔꯩꯃꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ꯫ ꯃꯗꯨꯒꯤꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯅꯥ ꯂꯨꯄꯥ ꯄꯤꯔꯤꯕꯗꯣ꯫ ꯀꯩꯔꯨꯡꯕꯤꯁꯨ ꯂꯥꯏꯔꯕ ꯃꯆꯥ ꯑꯃꯅꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯊꯕꯛ ꯇꯧꯗꯨꯅ ꯏꯃꯨꯡ ꯄꯨꯖꯔꯤꯕꯅꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯐꯪꯕ ꯌꯥꯕꯒꯤ ꯂꯝꯕꯤ ꯎꯔꯛꯄ ꯑꯁꯤꯗ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯍꯦꯛꯇ ꯌꯥꯔꯦ꯫ ꯃꯍꯥꯔꯥꯅꯤ, ꯃꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯑꯩ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯑꯩꯅ ꯏꯔꯩꯃꯕꯨ ꯍꯨꯔꯥꯟꯕꯤ ꯁꯣꯏꯗꯅ ꯇꯥꯍꯟꯒꯅꯤ꯫ ꯃꯥꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗ ꯇꯥꯟꯊꯣꯛꯈꯤꯅꯕ ꯑꯩꯅ ꯂꯝꯕꯤ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤ꯫ ꯀꯩꯔꯨꯡꯕꯤ, ꯁꯣꯏꯕ ꯌꯥꯕ ꯅꯠꯇꯦꯀꯣ꯫ ꯏꯆꯥꯒꯤ ꯄꯨꯟꯁꯤ ꯀꯟꯗꯕ ꯌꯥꯗꯦ꯫ ꯅꯥꯀꯣꯡ ꯑꯅꯤ ꯁꯨꯍꯟꯒꯅꯨꯀꯣ꯫ ꯍꯣꯏ꯫ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯐꯝ ꯈꯔ ꯑꯃꯁꯨ ꯂꯣꯟꯅ ꯍꯥꯏꯅꯔꯦ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏꯔꯛꯏ, ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅꯕ ꯅꯪꯅ ꯇꯧꯔꯛꯎ꯫ ꯍꯣꯏ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ꯫ ꯀꯩꯔꯨꯡꯕꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯐꯤ ꯃꯌꯣꯝ ꯑꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯑꯁꯨꯛ ꯋꯥꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯅ ꯐꯅꯤꯗ꯫ ꯁꯅꯥ ꯂꯨꯄꯥꯁꯨ ꯐꯪꯕ, ꯏꯔꯩꯃꯕꯨ ꯑꯩꯅ ꯁꯔꯧ ꯁꯤꯟꯗꯨꯅ ꯍꯨꯔꯥꯟꯕꯤ ꯇꯥꯍꯜꯂꯕ, ꯑꯗꯨꯒ ꯃꯥꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯕ꯫ ꯃꯍꯥꯛ ꯊꯣꯔꯛꯂꯦ꯫ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯐꯤ ꯃꯌꯣꯝ ꯃꯆꯥ ꯑꯗꯨꯕꯨ ꯃꯐꯝ ꯆꯥꯅ ꯑꯃꯨꯛ ꯊꯝꯂꯨꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯏꯔꯩꯃꯁꯨ ꯃꯥꯅ ꯇꯨꯔꯦꯜꯗ ꯐꯤ ꯁꯨꯔꯨꯔꯤꯕꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡꯗ ꯄꯨꯔꯛꯇꯨꯅ ꯅꯨꯡꯁꯥꯗ ꯂꯣꯏꯅ ꯐꯧꯗꯣꯛꯂꯝꯗꯨꯅ ꯆꯪꯂꯛꯂꯦ꯫ ꯃꯆꯦ ꯀꯩꯔꯨꯡꯕꯤꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ, ꯏꯆꯦ, ꯄꯣꯊꯥꯔꯝꯃꯤꯔꯣ? ꯄꯣꯊꯥꯔꯝꯂꯤꯅꯤ꯫ ꯅꯪꯕꯨ ꯐꯤ ꯁꯨꯕ ꯂꯣꯏꯔꯕ꯭ꯔꯣ? ꯍꯣꯏ ꯏꯆꯦ, ꯂꯣꯏꯔꯦ꯫ ꯅꯨꯡꯁꯥꯅꯒ ꯁꯥꯒꯠꯂꯛꯄ ꯑꯁꯤꯗ ꯅꯪꯁꯨ ꯋꯥꯔꯝꯃꯅꯤ꯫ ꯁꯤꯗ ꯉꯥꯛꯇ ꯐꯝꯂꯨ ꯂꯥꯛꯑꯣ꯫ ꯏꯔꯩꯃ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯩ꯫ ꯀꯩꯔꯨꯡꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯊꯕꯛ ꯁꯨꯔꯤꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯁꯨꯗꯨꯅ ꯂꯩꯕ ꯉꯝꯖꯄꯣꯠꯇꯦꯗ꯫ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯅꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯗꯨꯕꯨꯗꯤ ꯏꯆꯦ, ꯑꯋꯥꯕ ꯊꯕꯛꯅꯤꯗ꯫ ꯅꯪꯕꯨ ꯀꯔꯤ ꯀꯔꯤ ꯊꯕꯛ ꯋꯥꯠꯂꯤꯒꯦ? ꯂꯣꯏꯔꯦ, ꯐꯤ ꯁꯨꯕꯗꯤ ꯂꯣꯏꯅ ꯂꯣꯏꯔꯦ꯫ ꯍꯟꯗꯛ ꯀꯣꯅꯨꯡꯗ ꯖꯒꯣꯏꯒꯤ ꯑꯣꯏꯕ ꯀꯨꯝꯍꯩ ꯑꯃ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏ꯫ ꯃꯗꯨꯗ ꯅꯪꯁꯨ ꯌꯥꯎꯁꯤꯗꯅ, ꯖꯒꯣꯏ ꯁꯥꯕ ꯌꯥꯝ ꯍꯩꯔꯝꯒꯅꯤ ꯅꯪ꯫ ꯏꯔꯩꯃꯅ ꯅꯣꯛꯇꯨꯅ, ꯀꯗꯥꯏꯗꯒꯤ ꯖꯒꯣꯏ ꯁꯥꯕ ꯍꯩꯕꯅꯣꯗ ꯏꯆꯦ, ꯑꯝꯇ ꯍꯩꯇꯦꯗ꯫ ꯅꯪꯅ ꯍꯩꯇ꯭ꯔꯒꯅ ꯏꯆꯦꯅ ꯍꯦꯛꯇ ꯇꯝꯕꯤꯔꯒ ꯂꯣꯏꯔꯦꯗꯅ꯫ ꯊꯥꯏꯅ ꯂꯩꯁꯥꯔꯤꯉꯩꯗ ꯅꯆꯦꯈꯣꯏꯗꯤꯅꯦ ꯖꯒꯣꯏ ꯌꯥꯝꯅ ꯁꯥꯔꯛꯏꯗ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯥꯕ ꯌꯥꯏ ꯀꯩꯅꯣ? ꯑꯣ, ꯑꯩꯅꯅꯦ ꯍꯦꯟꯅ ꯁꯥꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯗ ꯃꯌꯨꯝ ꯄꯥꯜꯂꯕꯤ ꯅꯨꯄꯤꯗꯤ ꯁꯥꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯌꯦ꯫ ꯂꯩꯁꯥꯕꯤ ꯈꯛꯇꯅ ꯁꯥꯒꯗꯕꯅꯤ ꯍꯥꯏꯌꯦ꯫ ꯑꯣ, ꯅꯪꯁꯨ ꯁꯥꯍꯧ ꯍꯥꯏꯕꯅꯤꯗ꯫ ꯖꯒꯣꯏ ꯁꯥꯕꯒꯤ ꯁꯦꯜꯒ ꯌꯥꯝ ꯐꯪꯗꯣꯏꯅꯤ꯫ ꯏꯆꯦ, ꯑꯩꯗꯤ ꯍꯩꯔꯣꯏꯗ꯫ ꯀꯔꯤꯒꯤ ꯍꯩꯇꯕꯅꯣ? ꯁꯦ, ꯅꯆꯦ ꯇꯝꯕꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯐꯝꯂꯤꯕ ꯏꯔꯩꯃꯕꯨꯁꯨ ꯆꯤꯡꯈꯠꯂꯤ ꯑꯗꯨꯒ ꯍꯥꯏ, ꯅꯆꯦ ꯁꯥꯒꯦ, ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ, ꯑꯗꯨꯒ ꯃꯇꯧ ꯇꯝꯃꯨ꯫ ꯀꯩꯔꯨꯡꯕꯤ ꯃꯥꯅ ꯍꯩꯖꯕ ꯖꯒꯣꯏ ꯁꯥꯊꯦꯛ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯁꯥꯕ ꯍꯧꯏ꯫ ꯏꯔꯩꯃ ꯃꯆꯦꯅ ꯁꯥꯔꯤꯕ ꯖꯒꯣꯏ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯀꯩꯔꯨꯡꯕꯤꯅ ꯖꯒꯣꯏ ꯃꯇꯦꯛ ꯑꯃ ꯁꯥꯔꯗꯨꯅ ꯍꯥꯏ, ꯁꯦ, ꯍꯧꯖꯤꯛꯀꯤ ꯑꯗꯨꯃꯥꯏꯅꯅꯦ ꯅꯪ ꯑꯃꯨꯛ ꯁꯥꯔꯛꯑꯣ, ꯏꯆꯦ ꯌꯦꯡꯒꯦ꯫ ꯏꯆꯦ, ꯑꯩꯗꯤ ꯍꯩꯗꯧ ꯃꯥꯟꯗꯦꯗ꯫ ꯍꯩꯅꯤ, ꯌꯥꯝ ꯂꯥꯏꯈ꯭ꯔ ꯄꯣꯠꯅꯤ꯫ ꯁꯦ, ꯁꯨꯃꯥꯏꯅꯅꯦ ꯅꯈꯨꯠ ꯑꯗꯨ ꯀꯣꯜꯂꯣ꯫ ꯏꯔꯩꯃ ꯃꯈꯨꯠ ꯑꯅꯤꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯍꯥꯏꯐꯦꯠ ꯀꯣꯜꯂꯤ꯫ ꯀꯩꯔꯨꯡꯕꯤꯅ, ꯇꯣ, ꯆꯨꯝꯃꯦ, ꯑꯗꯨꯃꯥꯏꯅ ꯀꯣꯟꯒꯗꯕ꯫ ꯁꯦ, ꯌꯦꯠꯇ ꯑꯃꯨꯛ, ꯁꯨꯃꯥꯏꯅ꯫ ꯌꯦꯠꯀꯤ ꯈꯨꯠ ꯑꯗꯨꯅꯅꯦ ꯍꯦꯛ ꯀꯣꯟꯕꯒ ꯌꯦꯠꯀꯤ ꯈꯣꯡ ꯑꯗꯨꯁꯨ ꯃꯃꯥꯡꯗ ꯈꯔ ꯊꯥꯡꯒꯠꯀꯗꯕ꯫ ꯇꯧꯔꯣ ꯌꯦꯡꯒꯦ꯫ ꯃꯥꯅ ꯇꯥꯛꯄꯤꯗꯨꯅ ꯏꯔꯩꯃ ꯖꯒꯣꯏ ꯃꯇꯦꯛ ꯑꯃ ꯁꯥꯏ꯫ ꯀꯩꯔꯨꯡꯕꯤꯅ, ꯁꯦ, ꯑꯁꯨꯛ ꯌꯥꯝꯅ ꯍꯩꯔꯤꯁꯤꯗꯤ ꯌꯥꯝꯅ ꯍꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯃꯇꯦꯛ ꯃꯇꯦꯛ ꯇꯝꯕꯤꯕꯗꯅꯦ ꯌꯥꯝ ꯂꯥꯏꯅ ꯍꯩꯅꯤꯗ꯫ ꯈꯪꯗꯦꯗ ꯏꯆꯦ, ꯑꯩꯅ ꯈꯨꯠ ꯊꯦꯛꯂꯤꯕ ꯑꯁꯤꯕꯨ ꯆꯨꯝꯂꯤꯔ ꯆꯨꯝꯗ꯭ꯔꯤꯔꯁꯨ ꯑꯃꯠꯇ ꯈꯪꯗꯦ꯫ ꯑꯣ, ꯆꯨꯝꯃꯦ, ꯑꯗꯨꯃꯥꯏꯅ ꯁꯥꯒꯗꯧꯕ꯫ ꯌꯥꯝ ꯂꯥꯏꯕꯅꯦ ꯖꯒꯣꯏꯗꯤ꯫ ꯅꯣꯡ ꯅꯤꯅꯤ ꯁꯥꯕꯗꯅꯦ ꯑꯗꯨꯝ ꯍꯩꯔꯛꯀꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯀꯣꯅꯨꯡꯗ ꯀꯥꯔꯛꯑꯣ, ꯑꯩ ꯖꯒꯣꯏ ꯇꯥꯛꯄꯤꯒꯦ꯫ ꯑꯗꯨꯒ ꯍꯌꯦꯡꯅꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯕ ꯑꯗꯨꯗ ꯁꯥꯕ ꯌꯥꯎꯅꯅꯕ꯫ ꯍꯣꯏ ꯏꯆꯦ꯫ ꯏꯔꯩꯃ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯃꯍꯥꯛꯁꯨ ꯖꯒꯣꯏ ꯁꯥꯕ ꯍꯦꯛ ꯇꯝꯂꯨꯔꯦ꯫ ꯖꯒꯣꯏ ꯁꯥꯕ ꯇꯝꯕ ꯑꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯑꯣꯏꯍꯜꯂꯛꯄ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯌꯦꯡꯂꯁꯤ꯫
ꯀꯩꯔꯨꯡꯕꯤ ꯍꯥꯟꯅꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯔꯝꯕ ꯅꯨꯄꯤ ꯑꯃꯅꯤ꯫ ꯏꯁꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯂꯛꯄꯗ ꯑꯩ ꯏꯁꯥꯒꯤ ꯁꯛꯂꯣꯟ ꯑꯃ ꯍꯣꯡꯗꯣꯛꯄ ꯍꯥꯏꯕꯁꯤ ꯇꯧꯅꯗꯨꯅ ꯂꯩꯔꯕ ꯃꯑꯣꯡ ꯑꯃꯅꯤ꯫ ꯏꯆꯝ ꯆꯝꯖꯕꯤ, ꯏꯄꯪ ꯄꯪꯖꯕꯤ ꯏꯔꯩꯃꯅꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯀꯩꯔꯨꯡꯕꯤꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯃꯍꯥꯛ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯤꯞꯂꯤ꯫ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯃꯍꯥꯛ ꯈꯜꯂꯤ꯫ ꯃꯍꯥꯔꯥꯅꯤꯅꯗꯤ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯁꯤ ꯁꯤꯟꯅꯔꯛꯂꯦ꯫ ꯁꯅꯥ ꯂꯨꯄꯥꯒꯁꯨ ꯄꯤꯔꯛꯂꯦ꯫ ꯑꯩꯅꯁꯨ ꯃꯁꯤꯕꯨ ꯄꯥꯝꯕꯒꯤ ꯃꯌꯥꯏꯅ ꯂꯧꯔꯛꯂꯦ꯫ ꯊꯕꯛ ꯑꯁꯤꯕꯨ ꯁꯣꯏꯗꯅ ꯇꯧꯔꯒꯦ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯂꯦ꯫ ꯑꯩꯅ ꯏꯔꯩꯃꯕꯨ ꯖꯒꯣꯏ ꯁꯥꯕ ꯇꯝꯕꯤꯔꯤ꯫ ꯃꯈꯥ ꯇꯥꯕ ꯑꯁꯤꯅ ꯀꯔꯝ ꯇꯧꯁꯤꯒꯦ? ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯃꯨꯟꯅ ꯈꯜꯂꯤ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ꯫ ꯑꯩꯅ ꯃꯥꯕꯨ ꯖꯒꯣꯏ ꯈꯔ ꯇꯝꯕꯤꯔꯕ ꯃꯇꯨꯡꯗ ꯖꯒꯣꯏ ꯁꯥꯕꯗ ꯁꯦꯠꯅꯅꯕ ꯐꯤꯔꯣꯜ ꯑꯗꯨꯕꯨ ꯄꯤꯔꯒꯦ꯫ ꯃꯗꯨꯕꯨ ꯀꯣꯅꯨꯡꯗꯒꯤ ꯍꯨꯔꯥꯟꯕꯅꯤ ꯍꯦꯛꯇ ꯍꯥꯏꯔꯒꯦ꯫ ꯃꯁꯤꯅ ꯐꯔꯅꯤ꯫ ꯁꯣꯝꯗꯅ ꯏꯔꯩꯃ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯒꯤ ꯋꯥꯈꯜꯗ ꯀꯔꯤꯕꯨ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ꯫ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯁꯥꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯗ ꯍꯥꯏ, "ꯏꯃꯥ, ꯍꯟꯗꯛꯇꯤ ꯑꯩ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯁꯥꯒꯗꯧꯔꯤꯕꯅꯤ꯫ ꯄꯥꯛꯄꯤꯁꯨ ꯑꯅꯥꯕ ꯈꯔꯗꯤ ꯐꯔꯕꯅꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯆꯥꯕꯨ ꯖꯒꯣꯏ ꯁꯥꯕ ꯍꯩꯒꯗ꯭ꯔꯅꯦ? ꯏꯆꯦ ꯀꯩꯔꯨꯡꯕꯤꯅ ꯉꯁꯥꯏꯁꯨ ꯇꯝꯕꯤꯌꯦ꯫ ꯃꯥꯅ ꯂꯣꯏꯅ ꯇꯥꯛꯄꯤꯒꯦ ꯍꯥꯏ꯫ ꯑꯩ ꯍꯟꯗꯛꯇꯤ ꯁꯥꯗꯣꯏꯅꯤ"꯫ ꯄꯥꯛꯄꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯍꯥꯟꯕꯅꯤ ꯇꯥꯔꯤꯕ꯫ ꯃꯆꯥꯅꯨꯄꯤꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯥꯏꯖꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯝꯅ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯨꯝꯂꯨꯒꯅꯤ? ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ "ꯐꯔꯦ ꯐꯔꯦ, ꯏꯆꯥꯅꯕꯨ ꯁꯥꯅꯤꯡꯉꯦ ꯍꯥꯏꯅ ꯍꯥꯏꯔꯕꯗꯤ ꯀꯣꯍꯦ ꯁꯥꯗꯣꯛ, ꯏꯃꯥꯅꯁꯨ ꯌꯥꯏ"꯫ "ꯑꯗꯨꯅꯦꯕ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯉꯥꯛꯇ ꯖꯒꯣꯏ ꯑꯧꯔꯥꯏꯒꯦꯀꯣ"꯫ "ꯍꯣꯏ ꯍꯣꯏ, ꯁꯥꯖꯔꯨꯔꯣ ꯁꯥꯖꯔꯨꯔꯣ"꯫ ꯏꯔꯩꯃ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯩ꯫ ꯉꯁꯥꯏ ꯃꯆꯦ ꯀꯩꯔꯨꯡꯕꯤꯅ ꯃꯉꯣꯟꯗ ꯇꯥꯛꯂꯛꯈꯤꯕ ꯖꯒꯣꯏ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯍꯥꯛ ꯖꯒꯣꯏ ꯑꯧꯔꯥꯏꯔꯤ꯫ "ꯑꯩꯕꯨ ꯉꯁꯥꯏꯒꯤꯗꯨꯕꯨ ꯈꯣꯡꯁꯦ ꯁꯣꯝꯗ ꯊꯥꯡꯉꯣ ꯍꯥꯏꯕ, ꯈꯨꯠꯁꯤꯅ ꯁꯣꯝꯗ꯫ ꯑꯣ, ꯆꯨꯝꯃꯦ ꯆꯨꯝꯃꯦ, ꯁꯨꯃꯥꯏꯅꯅꯤꯀꯣ"꯫ ꯃꯍꯥꯛ ꯖꯒꯣꯏ ꯁꯥꯔꯤ꯫ ꯃꯅꯤꯡꯂꯣꯝꯗꯒꯤ ꯃꯧꯄꯥ ꯅꯨꯄꯥ ꯋꯥꯡꯂꯦꯟ ꯊꯣꯔꯛꯏ꯫ ꯋꯥꯡꯂꯦꯟ ꯃꯆꯦꯅ ꯖꯒꯣꯏ ꯁꯥꯔꯤꯕꯗꯨ ꯎꯔꯗꯨꯅ, "ꯑꯦ ꯏꯆꯦ, ꯅꯪ ꯖꯒꯣꯏ ꯁꯥꯔꯤꯔꯣ ꯍꯥꯏꯁꯦ? ꯏꯆꯦꯒꯤ ꯕꯨꯡꯉꯣ, ꯅꯆꯦꯅ ꯖꯒꯣꯏ ꯁꯥꯔꯤꯁꯦ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯅꯆꯦꯁꯦ ꯍꯟꯗꯛ ꯀꯣꯅꯨꯡꯗ ꯖꯒꯣꯏ ꯁꯥꯕ ꯌꯥꯎꯒꯗꯣꯏꯅꯤ꯫ ꯑꯗꯨꯒꯤꯅꯦ ꯖꯒꯣꯏ ꯁꯥꯕ ꯑꯧꯔꯥꯏꯔꯤꯅꯦ"꯫ "ꯏꯆꯦ, ꯌꯥꯝ ꯐꯖꯩꯕꯣ꯫ ꯑꯗꯨꯝ ꯁꯥꯎ, ꯅꯣꯛꯄꯥ ꯌꯦꯡꯒꯦ"꯫ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯊꯩ꯫ ꯑꯗꯨꯒ ꯃꯆꯦꯅ ꯖꯒꯣꯏ ꯁꯥꯔꯤꯕ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯏꯔꯩꯃ ꯂꯩꯅ ꯂꯩꯅ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯊꯦꯛ ꯊꯦꯛꯇꯨꯅ ꯖꯒꯣꯏ ꯁꯥꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯔꯩꯃ ꯀꯣꯅꯨꯡꯗ ꯐꯤ ꯁꯨꯕ ꯂꯥꯛꯂꯤ꯫ ꯁꯪ ꯑꯗꯨꯗ ꯃꯆꯦ ꯀꯩꯔꯨꯡꯕꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯏꯆꯦ, ꯍꯣꯔꯦꯟꯁꯨ ꯖꯒꯣꯏ ꯇꯝꯕꯤꯒꯗꯕꯅꯤꯀꯣ"꯫ "ꯍꯣꯏ ꯍꯣꯏ, ꯇꯝꯕꯤꯗꯣꯏꯅꯤ ꯇꯝꯕꯤꯗꯣꯏꯅꯤ"꯫ "ꯑꯩꯅꯦ ꯏꯆꯦ, ꯐꯤꯁꯤꯡꯁꯦ ꯐꯠ ꯂꯥꯎꯅ ꯁꯨꯗꯣꯛꯎꯈꯤꯒꯦ꯫ ꯑꯩ ꯊꯨꯅ ꯀꯥꯔꯛꯀꯦ, ꯑꯗꯨꯒ ꯖꯒꯣꯏ ꯇꯝꯕꯤꯌꯨꯀꯣ"꯫ "ꯍꯣꯏ ꯍꯣꯏ, ꯉꯟꯅ ꯀꯥꯔꯛꯑꯣ"꯫ "ꯅꯪꯕꯨ ꯅꯌꯨꯝꯗꯒ ꯖꯒꯣꯏꯒ ꯑꯧꯔꯥꯏꯕ꯭ꯔꯣ"? "ꯍꯣꯏ ꯏꯆꯦ, ꯉꯔꯥꯡꯁꯨ ꯑꯧꯔꯥꯏꯌꯦ꯫ ꯑꯗꯨꯅꯦ, ꯌꯨꯝꯗꯁꯨ ꯑꯧꯔꯥꯏꯒꯗꯕꯅꯤ꯫ ꯑꯧꯔꯥꯏꯗ꯭ꯔꯕꯗꯤꯅꯦ ꯍꯩꯕ ꯋꯥꯠꯀꯗꯧꯔꯤꯕꯅꯤ"꯫ "ꯍꯣꯏ ꯏꯆꯦ"꯫ ꯏꯔꯩꯃ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯩꯔꯤꯕ ꯁꯨꯒꯗꯕ ꯐꯤꯁꯤꯡ ꯑꯗꯨ ꯁꯝ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯗꯨꯅ ꯃꯗꯨꯕꯨ ꯄꯨꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯀꯩꯔꯨꯡꯕꯤꯅ ꯍꯥꯏꯖꯍꯧꯏ, "ꯑꯩ ꯍꯧꯖꯤꯛ ꯃꯍꯥꯔꯥꯅꯤꯒ ꯋꯥꯔꯤ ꯑꯃꯨꯛ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ꯫ ꯁꯔꯧ ꯑꯁꯤ ꯁꯤꯟꯗꯨꯅ ꯏꯔꯩꯃꯕꯨ ꯍꯨꯔꯥꯟꯕꯤ ꯇꯥꯍꯜꯂꯒꯦ"꯫ ꯑꯁꯤ ꯈꯟꯗꯨꯅ ꯀꯩꯔꯨꯡꯕꯤꯅ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯡꯂꯦꯟꯒ ꯎꯅꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏ, "ꯀꯔꯤ ꯂꯩꯔꯦ ꯀꯩꯔꯨꯡꯕꯤ"? "ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ"꯫ "ꯀꯔꯤ ꯋꯥꯅꯣ, ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ"꯫ "ꯍꯟꯗꯛ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯖꯒꯣꯏ ꯁꯥꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯅ ꯏꯔꯩꯃꯕꯨ ꯖꯒꯣꯏ ꯁꯥꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯦ꯫ ꯑꯩꯅ ꯃꯥꯕꯨ ꯖꯒꯣꯏ ꯇꯝꯕꯤꯔꯤ꯫ ꯃꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯦ꯫ ꯖꯒꯣꯏ ꯇꯝꯕꯤꯌꯣꯅ ꯍꯥꯏꯔꯤ"꯫ "ꯀꯩꯔꯨꯡꯕꯤ, ꯃꯥꯕꯨ ꯖꯒꯣꯏ ꯇꯝꯕꯤꯔꯒ ꯀꯔꯝꯅꯅꯣ ꯃꯥꯕꯨ ꯍꯨꯔꯥꯟꯕꯤ ꯇꯥꯍꯟꯒꯗꯧꯔꯤꯕ"? "ꯁꯨꯝꯗꯧꯕꯅꯦ ꯃꯍꯥꯔꯥꯅꯤ, ꯃꯥꯕꯨ ꯑꯩꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯖꯒꯣꯏ ꯇꯝꯕꯤꯔꯒꯦ꯫ ꯖꯒꯣꯏꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯃꯤꯠ ꯈꯔꯅꯤ ꯋꯥꯠꯂꯤꯉꯩꯗ ꯑꯩꯅ ꯃꯉꯣꯟꯗ ꯖꯒꯣꯏ ꯁꯥꯕꯗ ꯁꯦꯠꯅꯅꯕ ꯐꯤꯔꯣꯜ ꯄꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯅꯤ꯫ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯂꯥꯡꯂꯦꯟꯒꯤ ꯆꯔꯩ ꯐꯤ ꯑꯗꯣ ꯑꯩꯅ ꯂꯧꯔꯨꯆꯣ ꯍꯥꯏꯅ ꯊꯥꯔꯕ, ꯃꯥꯅ ꯂꯧꯔꯕ, ꯃꯗꯨꯀꯥꯟꯗ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯅ ꯃꯥꯒꯤ ꯆꯔꯩ ꯐꯤ ꯑꯍꯟꯕ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯔꯛꯂꯕ, ꯋꯥ ꯋꯥ ꯑꯗꯨꯝ ꯂꯥꯎꯅꯔꯛꯑꯅꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯏꯔꯩꯃꯕꯨ ꯐꯥꯔꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯕꯨ ꯍꯨꯔꯥꯟꯕꯤ ꯃꯤꯡꯊꯣꯜ ꯄꯤꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯑꯗꯨꯝ ꯌꯥꯔꯦ"꯫ ꯃꯁꯤꯗ ꯃꯍꯥꯔꯥꯅꯤꯅ ꯅꯣꯛꯇꯨꯅ ꯈꯨꯝꯃꯤ, "ꯍꯩꯃ, ꯐꯅꯗꯨꯝ ꯐꯖꯔꯤꯌꯦ ꯅꯪꯒꯤ ꯋꯥꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯃꯁꯤꯃꯛ ꯍꯦꯛꯇ ꯇꯧꯔꯁꯤ꯫ ꯃꯥꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯗꯕ
ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ ꯂꯥꯡꯂꯦꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯏꯆꯦ ꯁꯣꯏꯔꯛꯑꯅꯨꯀꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯔ ꯃꯥꯡꯖꯧꯅꯅ ꯄꯥꯎ ꯍꯥꯟꯅ ꯄꯤꯕꯤꯔꯛꯎ ꯍꯣꯏ ꯍꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯅ ꯏꯔꯩꯃꯕꯨ ꯍꯨꯔꯥꯟꯕꯤ ꯍꯥꯏꯕ ꯑꯁꯤ ꯇꯥꯍꯟꯅꯕ ꯋꯥ ꯄꯨꯝꯕ ꯈꯟꯅꯕ ꯂꯣꯏꯈ꯭ꯔꯦ ꯁꯣꯝꯗꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯏꯔꯩꯃ ꯃꯥꯅ ꯁꯨꯔꯤꯕ ꯐꯤ ꯑꯗꯨ ꯑꯃꯨꯛ ꯊꯥꯗꯣꯛꯂꯤ ꯃꯥꯒꯤ ꯃꯆꯥꯗ ꯖꯒꯣꯏ ꯁꯥꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯐꯤ ꯁꯨꯕ ꯑꯗꯨ ꯖꯔ ꯖꯔ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯩ ꯃꯇꯥꯡ ꯇꯟꯖꯥ ꯑꯁꯤꯗ ꯈꯣꯝꯕ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯨꯔꯦꯜ ꯑꯗꯣꯝꯗ ꯊꯧꯖꯤꯜꯂꯛꯂꯤ ꯏꯁꯤꯡ ꯈꯧꯔꯥꯡꯂꯗꯨꯅ ꯏꯁꯤꯡ ꯈꯔ ꯊꯛꯀꯦ ꯍꯥꯏꯅ ꯊꯧꯖꯤꯜꯂꯛꯄꯅꯤ ꯁꯒꯣꯜꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯇꯨꯔꯦꯜ ꯇꯝꯅ ꯂꯥꯛꯂꯤ ꯇꯨꯔꯦꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯎꯔꯨꯏ ꯑꯦ ꯑꯁꯤꯗ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯏꯔꯩꯃ ꯅꯠꯇꯕ꯭ꯔꯅꯦ ꯃꯥꯅꯤꯗ ꯏꯔꯩꯃꯅꯤꯗ ꯍꯣꯏꯅꯦ ꯃꯥꯗꯤ ꯀꯣꯅꯨꯡꯗ ꯐꯤ ꯁꯨꯏꯀꯣ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ ꯐꯅ ꯑꯗꯨꯝ ꯇꯥꯟ ꯆꯥꯔꯤ ꯏꯁꯤꯡꯒ ꯀꯣꯟꯅ ꯊꯛꯑꯒꯦ ꯃꯥꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯒꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯈꯣꯝꯕ ꯏꯔꯩꯃꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ ꯏꯔꯩꯃ ꯃꯉꯛ ꯑꯗꯨ ꯍꯦꯛ ꯅꯣꯡꯈꯠꯂꯛꯄꯒ ꯈꯣꯝꯕꯅ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯈꯣꯝꯕ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯨꯏ ꯏꯔꯩꯃ ꯅꯪ ꯐꯤ ꯁꯨꯔꯤꯔꯣ ꯏꯔꯩꯃ ꯀꯔꯤꯁꯨ ꯈꯨꯝꯗꯦ ꯃꯗꯨꯗ ꯈꯣꯝꯕꯅ ꯀꯩꯅꯣ ꯀꯩꯁꯨ ꯈꯨꯝꯗ꯭ꯔꯤꯗꯨꯕꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯕꯨ ꯇꯥꯗꯕ꯭ꯔꯣ ꯃꯅꯥꯛꯇ ꯁꯠ ꯍꯦꯛꯇ ꯐꯝꯊꯩ ꯃꯗꯨꯗ ꯏꯔꯩꯃꯅ ꯇꯥ ꯈꯣꯝꯕ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯑꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯆꯪꯕ ꯌꯥꯗꯦ ꯀꯥꯏꯅ ꯍꯥꯏꯕ ꯂꯩꯕ꯭ꯔꯅꯦ ꯂꯩꯒꯦꯔꯥ ꯂꯩꯔꯣꯏꯔꯥ ꯆꯪꯕꯤꯔꯛꯀꯅꯨ ꯆꯠꯄꯤꯈ꯭ꯔꯣ ꯑꯩꯗꯤ ꯏꯁꯤꯡ ꯈꯧꯔꯥꯡꯗꯨꯅ ꯏꯁꯤꯡ ꯊꯛꯄ ꯀꯨꯝꯊꯖꯔꯛꯄꯅꯤ ꯃꯗꯨꯗ ꯅꯪ ꯁꯤꯗ ꯂꯩꯔꯝꯕꯁꯤꯗ ꯏꯁꯤꯡ ꯊꯛꯄ ꯀꯨꯝꯊꯕꯤꯔꯛꯄ ꯑꯣꯏꯔꯒꯅ ꯏꯁꯤꯡ ꯊꯛꯄꯤꯕ ꯀꯩꯗꯧꯕꯒꯦ ꯁꯤꯗ ꯆꯪꯕꯤꯔꯛꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯏꯁꯤꯡ ꯈꯧꯔꯥꯡꯂꯝꯕ ꯀꯥꯏꯗꯣ ꯅꯪꯒꯤ ꯁꯛꯇꯝ ꯎꯕꯗ ꯂꯣꯏꯅ ꯏꯪꯊꯈ꯭ꯔꯦ ꯐꯈ꯭ꯔꯦ ꯏꯔꯩꯃ ꯈꯣꯝꯕꯒ ꯀꯨꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯆꯨꯝꯂꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ ꯐꯤ ꯆꯥꯝꯊꯣꯛꯄ ꯑꯗꯨ ꯂꯣꯏꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯂꯣꯏꯔꯗꯨꯅ ꯁꯝ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯦ ꯁꯝ ꯑꯗꯨ ꯃꯀꯣꯛꯇ ꯊꯥꯡꯒꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯈꯣꯝꯕꯅ ꯃꯥꯒꯤ ꯁꯝ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯇꯥꯞ ꯄꯥꯏ ꯀꯩꯅꯣ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯑꯩ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯦ ꯆꯠꯂꯒꯦ ꯏꯔꯩꯃ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯁꯨꯝ ꯐꯤ ꯁꯨꯗꯨꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯑꯣꯏꯅ ꯂꯩꯖꯔꯨ ꯂꯥꯛꯑꯣ ꯅꯁꯥ ꯄꯨꯝꯕ ꯁꯅꯥ ꯂꯨꯄꯥꯅ ꯌꯣꯝꯕꯤꯒꯦ ꯌꯥꯅꯤꯡꯗꯕ꯭ꯔꯅꯤ ꯅꯪꯕꯣ ꯇꯥꯈꯣꯝꯕ ꯅꯪꯒꯤ ꯁꯅꯥ ꯂꯨꯄꯥꯗ ꯉꯥꯎꯒꯗꯕ ꯅꯨꯄꯤꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯅꯈꯨꯠꯇ ꯍꯥꯝꯃꯒ ꯄꯤꯖꯗꯣꯏꯅꯤ ꯏꯔꯩꯃ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯁꯤꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯪ ꯌꯥꯔꯣ ꯇꯥꯈꯣꯝꯕ ꯃꯤ ꯈꯔ ꯈꯔ ꯎꯁꯤꯟꯅꯁꯦ ꯅꯪꯒꯤꯁꯦ ꯑꯩ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ ꯑꯦ ꯋꯥꯈꯜ ꯑꯗꯨ ꯑꯣꯟꯅꯔꯦ ꯑꯩ ꯏꯁꯥ ꯄꯥꯈꯪ ꯑꯩꯅ ꯂꯩꯁꯥꯕꯤ ꯑꯣꯏꯕ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯕꯨ ꯃꯤ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯗ꯭ꯔꯅꯦ ꯅꯪꯒꯤ ꯅꯋꯣꯡ ꯅꯇꯧ ꯑꯗꯨꯅꯗꯤ ꯍꯥꯏꯐꯝ ꯊꯣꯛꯏꯅ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯁꯦ ꯊꯧꯒꯜꯂꯣꯟ ꯑꯃꯗ ꯈꯨꯔꯨꯝꯃꯒ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯍꯥꯏꯌꯣ ꯍꯥꯏꯔꯣ ꯍꯣꯏꯗ ꯅꯪꯅꯕꯨ ꯌꯥꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯈꯨꯔꯨꯝꯃꯒ ꯍꯥꯏꯌꯣ ꯍꯥꯏꯔꯕꯁꯨ ꯍꯥꯏꯖꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯕꯅ ꯅꯨꯡ ꯃꯊꯛ ꯑꯗꯨꯗ ꯍꯦꯛꯇ ꯈꯨꯔꯨꯝꯒꯦ ꯇꯧꯏ ꯏꯔꯩꯃ ꯈꯣꯝꯕꯒꯤ ꯃꯤ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯊꯃꯣꯏ ꯅꯨꯡ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯥꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯀꯔꯤꯕꯨ ꯇꯧꯔꯨꯒꯅꯤ ꯐꯤ ꯌꯥꯎꯕ ꯁꯝ ꯑꯗꯣ ꯃꯀꯣꯛꯇ ꯆꯠ ꯊꯥꯡꯀꯠꯂꯤ ꯑꯗꯨꯒ ꯃꯈꯣꯡ ꯈꯣꯡꯊꯥꯡ 2-3 ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯃꯁꯤꯗ ꯈꯣꯝꯕꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯔꯩꯃꯒꯤ ꯃꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯏ ꯑꯗꯨꯒ ꯍꯥꯏ ꯀꯩꯅꯣ ꯏꯔꯩꯃ ꯉꯥꯛꯇ ꯉꯥꯏꯈꯣ ꯀꯩꯅꯣ ꯑꯩ ꯈꯨꯔꯨꯝꯃꯒ ꯐꯖꯅ ꯍꯥꯏꯖꯔꯤꯁꯤꯗꯤ ꯁꯦꯕ ꯌꯥꯔꯣꯕ ꯇꯥꯈꯣꯝꯕ ꯅꯪꯅ ꯄꯥꯏꯔꯤꯕ ꯈꯨꯗꯥꯡꯁꯦ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛ ꯅꯤꯡꯈꯤꯕꯗ ꯍꯣꯡꯒꯟꯗꯕ ꯈꯣꯝꯕꯅꯤ ꯏꯔꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯑꯗꯨꯃꯛ ꯄꯥꯏꯔꯦ ꯊꯥꯗꯣꯛꯑꯦ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯁꯨꯛꯇ ꯊꯥꯗꯣꯛꯑꯦ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯑꯁꯤꯗ ꯊꯥꯗꯣꯛꯍꯧꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯀꯅꯥꯃꯠꯇ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯉꯨ ꯅꯪꯕꯨ ꯑꯩꯅ ꯐꯥꯗꯨꯅ ꯄꯨꯕꯗ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯒꯗꯧꯔꯤꯕ ꯏꯔꯩꯃ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯃꯈꯨꯕꯥꯛ ꯑꯗꯨꯅ ꯈꯣꯝꯕꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯦ ꯈꯪꯕ꯭ꯔꯥ ꯃꯤ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯃꯗꯨꯅꯤ ꯈꯣꯝꯕ ꯑꯗꯨꯝꯅ ꯏꯔꯩꯃꯅ ꯃꯥꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯑꯗꯨꯗ ꯍꯦꯟꯅ ꯁꯥꯎꯔꯗꯨꯅ ꯏꯔꯩꯃꯒꯤ ꯃꯈꯨꯠ ꯑꯗꯨ ꯍꯦꯟꯅ ꯆꯦꯠꯅ パイꯗꯨꯅ ꯆꯤꯡꯕ ꯍꯧꯏ ꯅꯪꯒꯨꯝꯕꯤ ꯑꯃꯅ ꯍꯦꯛꯇ ꯑꯩꯒꯤ ꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯅꯪ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯄꯨꯔꯗꯕꯅꯤ ꯏꯔꯩꯃ ꯈꯣꯝꯕꯅ ꯃꯥꯕꯨ ꯑꯗꯨꯝꯅ ꯐꯥꯗꯨꯅ ꯆꯤꯡꯕ ꯑꯗꯨꯗ ꯃꯍꯥꯛ ꯃꯈꯣꯜ ꯊꯣꯛꯅ ꯂꯥꯎꯏ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯔꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯣ ꯈꯣꯝꯕꯗꯤ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯕ ꯃꯈꯩ ꯏꯔꯩꯃꯒꯤ ꯃꯈꯨꯖꯦꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯔꯤ ꯏꯔꯩꯃ ꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯃꯑꯣꯡꯗ ꯂꯥꯎꯔꯤ ꯃꯇꯥꯡ ꯇꯟꯖꯥ ꯑꯁꯤꯗ ꯅꯥꯀꯜꯗꯒꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥ ꯆꯦꯟꯁꯤꯜꯂꯛꯂꯤ ꯈꯣꯝꯕꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯁꯠ ꯊꯠꯆꯤꯟꯗꯨꯅ
Hey, karigino nangna nupi pharidi. Nangna pairiba nupigi khudang ase yam thuna thado. Khomba Rajkumar Tompok Sanana adumna hairakpa taragasu adum khummi. Masida nangina thogaile. Iraimabu aigi thamoina pamkhre. Mabu igi oigani. Aigi oirege haiduna mabu aina puduna chatpani. Nangbu nathaulaitaba miro. Yam thuna chalhoro. Maduna nangi afaba oigani. Magi wahai asida Rajkumar Tompok Sanana haifet ka nokladuna. Hojikido kariba. Mabu nusikre kaina. Hey, Iraimase Rajkumar Tompok Sana aigini. Aigi natana kanamatagi oiba yaroi. Swaida chuluram dongano. Matamse thenkinabani. Ai chatke. Asi haiduna Iraimabu chingduna makhong thangba hawi. Rajkumar Tompok Sana frang hekta saugatuna khomba bu phuba hawi. Khomba mamanglomda paithoe. Adumna mangonda phurakpa adudagidi masu sauraduna khut thaba hawi. Turel mapal aduda Rajkumar Tompok Sanaga khombaga makoi anikana khatnari. Nuja oibi Iraima magi thamoidi tanikle. Pakhatpa kaya amasu phaurami. Rajkumar Tompok Sanagi masa adu soklabadi karam tawni haina sumahak khalle. Rajkumar Tompok Sanana khombabu makhong makhut yauduna phuba yaba phurami. Mapangal kanba Rajkumar Tompok Sanani. Khomba ana chaina adu masada phauri. Kuina leitharabadi mathwai mangba tare haiduna mahak kanna chenkre. Magi sagol aduda kakhatuna sagol kanna thaukhre. Rajkumar Tompok Sanana haija howi. Maril mata asinasu nupi phagani kaina thoranglambasu sai. Mathwai mangani kaina kidanagasu chingkhri. Tompok Sana mamai leithorakle. Lepliba Iraimabu yengduna hai. Kaisu tawdiko nangde? Kaisu soktabra? Sokte. Iraima tumina amuk lei Tompok Sanana wa makha tarai. Mana haikiba wafam singado ai loina tahawi. Mana hekta usitaba yabra. Nangidabak ai lei. Nang kaisu kigano. Iraima hoini maini khumdre. Taduna leiba samadu hugatli. Madubu makokta yankhatli. Aduga chatke tawi. Masida Tompok Sanana. Wahai amata hairamdana chatlage hairibra. Adubu Iraima adu makari suhaidana mahak chatkre. Tompok Sanana haija howi. Karigino Iraima. Nangi thamoina sukyamna kalliba. Aigi asengba thamoigi nungsiba sibu nangna karigino masak sukhang khangbidriba. Iraima. Aidi nangbu thamoi sengna nungsi. Nangna ibu nungsibirakpa mikup adu phawba ai warabasu wana ngaigani. Iraima ko nung yaure. Mahakna suraba phi sing adu phawdoknaba kanna hotnari. Matang asida Rajkumari Langlen Iraimagi manakta changsali. Aduga makhol adu khara wawrapna asumna hai. Fi khara suba chatpada asuk yamna koirabadi kamain tawdoiba. Turelda karibu tawraga lege. Phi suba chatlo hairaga sanaraga oina leiraba. Iraima magi mafam aduda Rajkumari Langlena asumna khak haikidre. Ngasi ikhang khanghaudana hairakpa asida magi thamoida ngagle. Rajkumari Langlena wa makha tarai. Thabaga matawbuda sum tawrabadi kadaidagi yarni. Irang kaithal karingaida matamna haujinkiba khangjiba oirinine. Iraima wa machet amata khumjaba ngamjade. Somdana Tompok Sanana magi machanupina Iraimagi manakta changsinduna wa hairibadu ui. Maduda khali. Kari leirajano mana Iraimagi manakta changsilaga wa hairisiba. Haifet yenglamlaga imunglomda mahak changkre Iraimana tapna khumi. Ngasidi khara thengdokre. Hayengdagidi thengdanaba honajage. Thabak tawbada phajana taw. Adugane mitnaba thabakaidi khak tawgunu. Tawge hainasu khangano. Asumna hairamduna Langlen mamai leiduna imunglomda changki. Iraima angakpa mataw amaga loinana fi aduba phawhawi. Fi adu phawba loiraduna sangaduda amuk changi. Mache kairungbisu leirami kairungbina. Iraima nangbu thengida. Ngadana karakani na hairamaga aidi nang lakpa ngaibada warabani. Iraima turel mapal aduda thokiba thawdok adumadi haidoklaroi khanduna asumna oina khumlaklami. Phido suba loiraga karakpada nanthuriba. Aduda loina lekhom marakta haidokraba. Adugi amuk surikanda chamthoklikanda khara thengkreji. Hoi hoi changa usi sida phamula. Iraima changsinduna machegi manakta famthai kairungmina wa makha tarai. Haujikta nangna phi phauringaida Langlena changlaga hairamlibadubu karino. Iche mami makok samnadeda phi suba chatpa koimale haiba adumadi khangi. Kayadano yenguni. Ngasi ka khajik thengkiba sidabu onthokna sungang janing khraponi.
Iche, ai tokpham ga khangjreda. Ibema, makoina ngangningkhai ngangjasanu. Tabigadaba nangnane sungta hek tabidraga loire. Aduda iche, se karisu khaluranu. Maharani na aingodane ngangli sakli mayam asidine karidabu hairugani. Aidi sukta hek tabidi. Kanade se jagoi dum auraisi. Iche, ai jagoi saningbaga phaudreda. Karino nangbo jagoi se phajana tamhaudradi kamai tawni. Hayeng mayam mamangda thoktuna jagoi sabakanda soirabadi nangdana dana aisu chopkadawribani. Chopa lakpaga yaba nateko. Iche, ai se haguluse ngarangi jagoi makha sathasi. Ase haiduna iraimabu chingkhatbi sangmanung aduda kairungbina jagoi sai. Yengu ko muna yengu swai matangse khara lubani. Iraimana mache kairungbina sajariba jagoi adu muna yengi kairungbina. Somda ama somda ani adugane tutu khutto somda mathak lomda sumaina haigat kadaba. Haigadrani nangbo nang amuk saro chumlabra yenge. Iraimana jagoi amuk sai kairungbina. Chume saro. Iraima jagoi sari jagoi saba loire. Masa adu ware makoi ani amuk phamthai. Kairungbina hai. Ihe iche se nangonda wa ama haige haidana tawbai. Kawini he. Kari wanu iche. Jagoi budi tambiri ichena. Ichena ne phajana su tambini da. Aduda ne iraima hayeng jagoi saba matam aduda jagoi sabagi phizol setrabadi yaroi ko. Hoini iche adu su chumme. Phizol aduna kamdauba. Madubu laibada sel kaya meyamna changdui jano. Aigi khutadi sel su kaya leite. Ahanba ama laibadadi ne sel di dum changani ne. Iraima na tapna. Adu oiragane iche ai jagoi se sararoigeda. Karigi jagoi saroiduno jagoi di sakatabani. Iche leisidi iche wa haigise. Jagoi sabada setkadaba phirola dumadi ne iche na pirage haina tawbani. Wafam asida iraima na harauna. Asengbagiro iche. Hoi asengbani. Aina ahanba phajaba mapirabadi yaraba natro. Iche nang se yam phai. Aidine aige hek pokminaba iche ni haina khanjaribani. Nang sumaram yanu moklisidi nangi bu tawdaba yabro. Jagoi sabada setnanaba phirola dumadi ne aina soidana piradabani. Iraima nangi haibabu jagoi saba aduda soihandraga loire. Iche na sugamna thawai yauna aigidamakta honabiraga. Aina karigi soihaludoino. Amata soidanaba ai honage. Adunidana asumna makhoi aningai hak wari sanare. Wari asida kairungbina karigumba thaurang ama selibani haiba asimadi iraimana khangjaba natte. Numidangni iraima chakhumda chak thongle. Pakpe chakhumda changlai machanupibu yengduna hai. Nangbu kari insang thonglibano? Ima ironge haina tawri. Hoi ado nangbu hayeng konungda chatkadawribro. Chakani ima. Hauji konungda chatpa lepa yadri. Ai jagoi kana tami. Nangna jagoi hairaga. Nangi jagoi saba adumadi phari. Jagoi adu saba da sen anaba phizol di kamdauba. Nongna amuk laigadawribaro. Madugide ima iche kairungbina ahanba ngakta sen anaba pige haina haye. Nache kairungbi se phaidako. Iraima kaidawnungda nachebu miraigi haina khanga. Nanga hek pokminaba nache ni haina khangadabani. Hoima nacha isodu makhalle. Fare loisinjaruro. Naupa aduna amu kadomda jakre. Asi haiduna pakpi haugatuna mapalomda thoki. Asung tawna numidangi chak chara aduma makhoi mama macha ahum punna chaminare. Madugi matungni iraima magi phamungda hiptuna leire. Matam asida ikhang khanghaudana magi wakhalda Rajkumar Tompok Sanabu hek urei. Ngasai turel mapalda oikiba thaudok adu mahak khangning ningsinglakle. Ngasai gido karigumba mahak laklamdaba thoklabadi. Aigi punsi kari oiramgani. Phatjaba khombagi makhutta ai soidana taramgani ko. Yambong nangna aibu thamoi sengna nungsi haiba ai sukhangi. Adubo aidi imalu khrabina yokpani. Konungda minai oiduna laibani. Aigumba amaga nungsi mari lainaba haibada chumdi. Asumna magi punsina tonna poklubana Rajkumar mahakna mafamda hairiba wafam adu mahakna matam pumnamakta mamai laiduna lairami. Asum tawna numit nini humni haujinkre. Iraimasu jagoi phajana tamle. Mahak jagoi mapung phana saba haire. Kairungbina hai. To haujikti phajana jagoi saba haire se. Hayeng mayam mamangda thoktuna jagoi sabada kaisu choparoi.
Masi pumnamak ase ichena oihenbani. Aina takpana khajikta nangna tokthorapani hele. Nangna senanaba fizol adusune aina hainaduna thamlabani. Hayeng lauro ko. Hoi je. Masigi matungda Kairungbina Maharani amadi langlenga punna wa tanarami. Kairungbina hai. Magi senanaba fido hayeng pirage haina aina haikre. Ibema langlen nangnane nangi fizol fazaba ama masida thamlo aine mabu laurucho haina thajilage. Mana laujarasanu. Hoi je. Maharani na amo soidi soiranu ko. Bema nangtana mawong mananaba khara tawro ko. Phi mangkre haina hekta lauro. Madugi makhata badi aina thokpa hekta tawrage. Ije soinadabi. Maharani na amo mabu hayengi numit asida nung asidagi hektan thokpa ngamlaba. Kairungbi ahenba sel kharasu aina nangonda pire khangu he. Aina tawba thabakpu soi haibro. Asum tawna makhoi ahum adu nokminnari. Asumna numit asema so haujinkre mathangi numitni. Iraimadi mafi marol ahanba phanglagani haina khanduna harauna konungda laklami. Magi pi sopum tokpa khara turelda puduna mahak surure. Madugi matungda mahak konungda amuk lakle mache Kairungbi puthirae. Iche, hoi je, kaida lagi je nangbo, ai lae. Masida Kairungbi na khumlae. Iraima, ai sida laye chango o. Iraima changi Kairungbi na. Phaksida ngahaktang hipambani, chango chango. Iraima na mache gi nakta famthai aduga hai. Iche na ngarang haikibado. Jagoi sabada setnanaba fizol haibaduro. Hoi je. Iche na ne asomda thanamlabani. Ngai khoni Iraima iche wa haige. Jagoi haibado hangchitni. Nangne hayeng asimadi konunga karaklanuda. Nayumda phajana jagoi aurairo. Soiba lakpaga amata yade ko. Hoi je. Si haige tawbanida. Nangi setnanaba fizol ado tu asomda chatlaga leiba phampham ka ado aduda chakri mathak amada iche na thanamlabani. Nang laujaruro. Hoi je. Iraima harauna hogatuna chatke Kairungbina momo noktuna leihobi. Iraima nang iche budi saugunuhi. Hingnanaba hotnabada angam mangamba sitnaba haibaduni. Ngasina nang konunga sida lakba aroiba oirone ko. Iraima di karisu khangjadabani. Machena taklakpa ka adu tamna chatle ka adu yaure changsile. Hek yenglubada chawkri amagi mathakta yamna phajaba firol khara mathup naina thuptuna leiribadu urami. Madu natana mafam aduda atai fi amata leite. Si oiramba tare. Machu kasidi onthokna phajakreda. Iche se phadi phabajani ko. Madubu paire momo nokjai mahak. Sigumba firol kasidi aidi imana pokpadagi bu secharaktre. Phajakreda onthokna. Ichega amuk yenguge. Somdana Maharani amadi langlenna ka aduda Iraimana tawriba adu lona yengduna leiri. Iraima madubu paiduna mahaka adudagi thokhirami. Maharani na hai. Bema, phi asi puduna chakre. Se, nang hauro. Asi haiduna fat thoi. Mamit aduna koi leiduna yengsinai aduga hai. Ima, ho ima. Aigi sida thamamba ahanba fizol adudi. Aina sida thamamba neba leiramdre. Maharani na changsilaktuna karimata khangdabagi mawongda hai. Hai, kari fizol no leiti hai baba. Aina jagoi sabada senaba haibado mamalga yamna tangbani. Aina sida thamambani haiba adu leiramdre. Hai, muna mukta thiyo. Tu, aigi chawkri mathaga sida aina thamambani ba. Hoju waida lehobani leiramdre. Makoi anido makol thokna koirau launi. Somdana Iraimana fizol adubu paiduna harauna machegi manakta changlakle. Adubu ka adugi manungdadi mache Kairungbi leiramdre. Ichedi. Mabu hojikta sida hip hobadaine. Iche, hoi je, nangbu kaida lege. Ka aduda machebu thiba yaba thire. Madubu udre. Somdana ningthau sanau tonna magi nupiga macha nupiga na launariba adubu taraduna changlai aduga hai. Hai, nama nacha anina koirau launariba aduna amo kari taunare. Nacha nupigi firol mangkhrei. Ha, leiramganida munna yeng. Phana thirabani leitre. Pabo, nacha aina jagoi sabada set ke haiduna sida thamamba fizol do leiramdreba. Ai kamai tawdoino? Hai, nangbu kadai da thamamge? Tu sida chawkri mathak asida thamambaneba. Pabo, ka hasida kana changambage? Hai,
ꯑꯩꯅ ꯉꯁꯥꯏ ꯎꯕꯗ ꯅꯨꯄꯤ ꯑꯃ ꯀꯥ ꯁꯣꯝꯗ ꯆꯪꯈꯤꯕꯒꯨꯝ ꯇꯧꯈꯤꯕꯗꯥꯏꯅꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯏꯆꯥ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯑꯗꯣ ꯁꯣꯏꯗꯅ ꯍꯨꯗꯨꯅ ꯄꯨꯔꯝꯂꯒꯅꯤ꯫ ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯍꯨꯔꯥꯟꯕ ꯆꯪꯂꯤ꯫ ꯀꯌꯥꯗ ꯇꯧꯕ ꯉꯝꯂꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯄꯥꯕꯨꯡ, ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ? ꯃꯥꯅ ꯑꯩꯒꯤ ꯐꯤꯖꯣꯜ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯁꯥꯅꯧꯇꯣꯟꯗꯣ ꯁꯥꯎꯔꯝꯃꯤ꯫ ꯑꯣ, ꯀꯌꯥꯗ ꯇꯥꯠ ꯍꯩꯔꯤꯕ ꯅꯨꯄꯤꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯏꯆꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯨꯔꯥꯟꯕ꯫ ꯍꯧꯖꯤꯛ ꯍꯨꯔꯥꯟꯕ ꯐꯥꯅꯅꯕ ꯊꯕꯛ ꯇꯧꯈꯤ꯫ ꯈꯪꯉꯣꯏꯗ꯭ꯔꯗꯣ ꯃꯥ? ꯀꯥ ꯑꯗꯨ ꯀꯣꯏꯂꯥꯡ ꯍꯦꯛ ꯂꯥꯡꯉꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯩꯔꯨꯡꯕꯤ ꯃꯆꯥꯗꯨ ꯈꯔ ꯄꯥꯈꯠꯂꯞ ꯇꯧꯅ ꯆꯪꯂꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯩ ꯑꯗꯨꯒ ꯍꯥꯏ, ꯏꯅꯤꯡꯊꯧ ꯁꯅꯥ ꯏꯕꯨꯡꯉꯣ, ꯍꯨꯔꯥꯟꯕꯤ ꯑꯃ ꯑꯁꯣꯝꯗ ꯂꯩꯍꯧꯔꯤ꯫ ꯍꯥ, ꯍꯨꯔꯥꯟꯕꯤ ꯍꯥꯏꯕ? ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯡꯂꯦꯟꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ, ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯃꯃꯜ ꯑꯇꯥꯡꯕ ꯐꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ꯫ ꯃꯗꯨ ꯃꯥꯡꯕ ꯌꯥꯔꯣꯏꯌꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯏꯍꯧꯔꯤꯕ ꯑꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ, ꯍꯥꯏꯌꯨ, ꯍꯨꯔꯥꯟꯕ ꯅꯨꯄꯤ ꯑꯗꯨ ꯀꯗꯣꯝꯗ ꯂꯩꯍꯧꯏ? ꯃꯁꯤꯗ ꯀꯩꯔꯨꯡꯕꯤꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯏ, ꯑꯁꯣꯝ ꯀꯥꯗ ꯂꯩꯍꯧꯏ꯫ ꯃꯥ ꯈꯪꯉꯣꯏꯗ꯭ꯔꯗꯣ? ꯅꯤꯡꯊꯧ ꯁꯥꯅꯧꯇꯣꯟ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯑꯃꯗꯤ ꯀꯩꯔꯨꯡꯕꯤ ꯃꯈꯣꯏ ꯑꯅꯤ ꯃꯤꯆꯤ ꯊꯛ ꯊꯛ ꯈꯠꯅꯗꯨꯅ ꯃꯊꯃꯣꯏ ꯃꯅꯨꯡ ꯑꯗꯨꯗ ꯅꯣꯛꯅꯩ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯅꯤꯡꯊꯧꯒꯤ ꯃꯇꯨꯡꯗ ꯏꯟꯅꯩ꯫ ꯏꯔꯩꯃꯗꯤ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯗꯨꯅ ꯐꯤ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯇꯧꯅ ꯂꯩꯖꯔꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯃꯇꯨꯡꯗ ꯃꯤꯑꯣꯏ ꯈꯔꯒ ꯀꯥ ꯑꯗꯨꯗ ꯐꯠ ꯍꯦꯛ ꯆꯪꯂꯛꯄ ꯑꯗꯨꯗ ꯏꯔꯩꯃ ꯃꯃꯥꯏ ꯁꯠ ꯅꯣꯡꯈꯠꯂꯛꯏ꯫ ꯅꯤꯡꯊꯧꯕꯨ ꯎꯕ ꯑꯗꯨꯗ ꯃꯍꯥꯛ ꯐꯨꯛ ꯍꯧꯒꯠꯂꯤ꯫ ꯅꯤꯡꯊꯧꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏ, ꯍꯩ ꯍꯨꯔꯥꯟꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨꯕꯨ ꯍꯨꯔꯥꯜꯂꯤꯕ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯍꯨꯔꯥꯟꯕꯤ ꯅꯠꯆꯗꯦ꯫ ꯑꯩ ꯍꯨꯔꯥꯟꯈꯤꯕ ꯂꯩꯇꯦ꯫ ꯂꯥꯡꯂꯦꯟꯅ, ꯃꯈꯨꯠꯃꯛꯅ ꯍꯨꯔꯥꯟꯕ ꯐꯤ ꯑꯁꯤꯕꯨ ꯄꯥꯏꯔꯒ ꯃꯆꯤꯟꯅ ꯑꯩ ꯍꯨꯔꯥꯟꯕ ꯅꯠꯇꯦ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯕ? ꯍꯨꯔꯥꯟꯕꯤ, ꯅꯪꯅ ꯑꯩꯒꯤ ꯐꯤꯖꯣꯜ ꯑꯁꯤ ꯍꯨꯔꯥꯟꯗꯨꯅ ꯄꯨꯈꯤꯕ ꯅꯠꯇ꯭ꯔꯣ? ꯋꯥꯐꯝ ꯑꯗꯨ ꯑꯣꯟꯅꯔꯤ꯫ ꯑꯩꯗꯤ ꯍꯨꯔꯥꯟꯈꯤꯕ ꯂꯩꯖꯗꯦ꯫ ꯃꯆꯤꯟꯁꯤ ꯑꯗꯨꯝ ꯊꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯡꯂꯦꯟꯅ ꯐꯠ ꯆꯪꯁꯤꯟꯗꯨꯅ ꯏꯔꯩꯃꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯏ꯫ ꯃꯗꯨꯅꯤ, ꯈꯪꯂꯕ꯭ꯔꯥ? ꯍꯨꯔꯥꯟꯕꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯃꯄꯨ ꯇꯥꯛꯇꯅ ꯂꯧꯔꯤꯕ? ꯏꯔꯩꯃ ꯀꯞꯊꯣꯔꯛꯂꯦ꯫ ꯃꯍꯥꯔꯥꯅꯤꯅ, ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯀꯣꯅꯨꯡ ꯑꯁꯤꯗ ꯐꯤ ꯁꯨꯕ ꯁꯥꯔꯒ ꯀꯔꯤ ꯍꯨꯔꯥꯟꯁꯤꯒꯦ ꯍꯥꯏꯅ ꯌꯦꯡꯂꯝꯂꯤꯕ ꯑꯣꯏꯔꯦ꯫ ꯉꯝꯃꯤ, ꯌꯥꯝ ꯉꯝꯃꯤꯀꯣ꯫ ꯃꯇꯧꯅ ꯏꯪ ꯇꯞꯄ ꯃꯥꯜꯂꯒ꯫ ꯏꯔꯩꯃ ꯀꯞꯇꯨꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯤꯕ ꯃꯆꯦ ꯀꯩꯔꯤꯡꯕꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯑꯩ ꯍꯨꯔꯥꯟꯕꯤ ꯅꯠꯇꯦ꯫ ꯏꯆꯦꯅ ꯐꯤ ꯑꯁꯤ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯍꯥꯏꯕꯗꯥꯏꯅꯦ꯫ ꯃꯁꯤꯗ ꯀꯩꯔꯨꯡꯕꯤꯅ ꯑꯁꯨꯝꯅ ꯍꯥꯏ, ꯀꯔꯤ? ꯐꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯅꯪꯒꯤꯅꯦ ꯍꯥꯏꯅ ꯍꯥꯏꯈꯤꯒꯦ? ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯍꯨꯔꯥꯟꯕꯤ, ꯅꯪꯅ ꯍꯨꯔꯥꯜꯂꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯔꯩꯃ ꯍꯦꯟꯅ ꯀꯞꯊꯣꯔꯛꯂꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯇꯣꯝꯄꯣꯛ ꯁꯅꯥ ꯆꯪꯂꯛꯂꯦ꯫ ꯎꯔꯦ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯅꯔꯤꯕꯗꯣ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯅꯨꯄꯥꯅ ꯆꯪꯂꯛꯄꯗꯨ ꯎꯔꯗꯨꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯍꯨꯔꯥꯟꯕꯤ ꯅꯨꯄꯤ ꯑꯁꯦ ꯁꯤꯗ ꯑꯁꯨꯝ ꯊꯝꯕꯅ ꯀꯥꯟꯅꯔꯔꯣꯏ꯫ ꯍꯦ ꯍꯨꯔꯥꯟꯕꯤ, ꯅꯪ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯆꯠꯂꯣ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯤ ꯑꯁꯦ ꯃꯉꯛꯁꯝ ꯑꯁꯦ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯈꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯤ꯫ ꯂꯥꯡꯂꯦꯟꯅ ꯏꯔꯩꯃꯗ ꯃꯃꯤꯠ ꯑꯗꯨ ꯈꯥꯅ ꯌꯦꯡꯗꯨꯅ ꯍꯥꯏ, ꯍꯨꯔꯥꯟꯕꯤ, ꯅꯪꯗꯤ ꯌꯥꯝ ꯇꯧꯉꯝꯃꯤꯅ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯣꯏꯔꯕꯅꯤ꯫ ꯀꯗꯥꯏ? ꯐꯤ ꯀꯥꯏꯗꯨ ꯄꯤꯔꯛꯑꯣ꯫ ꯏꯔꯩꯃꯅ ꯄꯥꯏꯔꯤꯕ ꯐꯤ ꯑꯗꯨꯕꯨ ꯃꯥꯅ ꯇꯥꯞ ꯃꯨꯜꯂꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯏ, ꯅꯪ ꯉꯁꯤꯗꯒꯤ ꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯔꯩꯃꯒꯤ ꯃꯉꯛꯁꯝꯗꯨ ꯄꯥꯏꯗꯨꯅ ꯏꯟꯕ ꯍꯧꯏ꯫ ꯏꯔꯩꯃꯅ ꯐꯠ ꯍꯦꯛ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥꯕꯨ ꯍꯦꯛ ꯎꯏ꯫ ꯏꯔꯩꯃ ꯃꯥꯒꯤ ꯃꯃꯥꯡꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥꯅ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯂꯥꯡꯂꯦꯟ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯥꯕꯨ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯜꯂꯤꯕ? ꯌꯥꯝꯕꯣꯡ, ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯍꯨꯔꯥꯟꯕꯤꯅꯤ꯫ ꯃꯥꯅ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯃꯃꯜ ꯑꯇꯥꯡꯕ ꯐꯤꯁꯤꯡ ꯑꯁꯦ ꯂꯣꯏꯅ ꯍꯨꯔꯥꯜꯂꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯨꯔꯥꯟꯗꯦ ꯍꯥꯏꯅ ꯍꯥꯏꯖꯕꯁꯨ ꯁꯥꯔꯤ꯫ ꯃꯁꯤ ꯅꯨꯄꯤꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯐꯒꯗꯕꯅꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯑꯃꯨꯛ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥꯅ ꯈꯪꯗꯕ ꯋꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯏꯃꯥ ꯀꯣꯟꯅ ꯍꯥꯏꯒꯦ꯫ ꯍꯨꯔꯥꯟꯕꯤ ꯑꯁꯦ ꯍꯥꯟꯅ ꯆꯠꯍꯟꯈꯤꯁꯤ꯫ ꯂꯥꯡꯂꯦꯟꯅ ꯏꯔꯩꯃꯗ ꯑꯃꯨꯛꯀ ꯏꯜꯂꯦ꯫ ꯃꯁꯤꯗ ꯇꯣꯝꯄꯣꯛ ꯁꯅꯥ ꯃꯈꯨꯠꯃꯛꯅ ꯃꯆꯟꯅꯨꯄꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯁꯦꯠ ꯊꯥꯖꯤꯜꯂꯤ꯫ ꯃꯗꯨꯗ ꯃꯍꯥꯔꯥꯅꯤꯅ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ? ꯅꯆꯟꯅꯨꯄꯤꯕꯨ ꯐꯨꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯩ, ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ? ꯍꯨꯔꯥꯟꯕꯤ, ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯅꯅꯕ ꯍꯣꯠꯅꯕꯗ ꯅꯪꯒꯤ ꯍꯦꯛ ꯅꯔꯦꯝꯈꯥꯛꯀꯤ ꯅꯆꯟꯅꯨꯄꯤꯕꯨ ꯅꯪꯅ ꯐꯨꯔꯕ? ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯨꯡ, ꯃꯈꯣꯏꯁꯦ
ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯅꯤ꯫ ꯃꯇꯧ ꯀꯔꯝꯅ? ꯍꯥꯏꯌꯨ, ꯃꯇꯧ ꯀꯔꯝꯅꯅꯣ? ꯃꯇꯥꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯁꯦꯡꯒꯥ ꯑꯃꯗ ꯐꯤꯖꯣꯜ ꯈꯔ ꯍꯥꯞꯇꯨꯅ ꯆꯪꯂꯛꯂꯦ꯫ ꯃꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯗ ꯄꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯗꯨꯕꯨ ꯂꯧꯗꯨꯅ ꯍꯥꯏ, ꯃꯁꯦ ꯏꯆꯜ ꯂꯥꯡꯂꯦꯟꯒꯤ ꯐꯤꯖꯣꯜ ꯑꯗꯨꯅꯤ꯫ ꯐꯤꯖꯣꯜ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯈꯣꯏꯅ ꯂꯧꯇꯥꯟꯅꯗꯨꯅ ꯏꯔꯩꯃꯕꯨ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ ꯅꯠꯇ꯭ꯔꯥ? ꯅꯈꯣꯏꯅ ꯇꯧꯕ ꯑꯔꯣꯟꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯈꯪꯏ꯫ ꯑꯗꯨꯅ ꯑꯩꯅ ꯐꯤ ꯑꯁꯤꯕꯨ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯁꯤꯟꯗꯣꯛꯄꯅꯤ꯫ ꯏꯔꯩꯃ ꯍꯨꯔꯥꯟꯕ ꯅꯠꯇꯦ꯫ ꯐꯤꯖꯣꯜ ꯑꯁꯦ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤ ꯈꯨꯗꯣꯜꯅꯤ꯫ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯒꯤ ꯄꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯊꯃꯣꯏ ꯑꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥꯅ ꯃꯍꯥꯛꯅ ꯂꯣꯟꯅ ꯇꯥꯍꯧꯕ ꯋꯥꯐꯝ ꯀꯌꯥ ꯑꯗꯨꯕꯨ ꯃꯄꯥ ꯅꯤꯡꯊꯧꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥꯅ ꯀꯩꯔꯨꯡꯕꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯑꯩꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯁꯨꯛ ꯐꯠꯇꯕ ꯊꯕꯛ ꯇꯧꯕ, ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯏꯔꯩꯃꯕꯨ ꯍꯨꯔꯥꯟꯕ ꯃꯤꯡꯊꯣꯜ ꯄꯤꯗꯨꯅ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕ꯫ ꯅꯪ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯇꯧꯕ ꯌꯥꯔꯔꯣꯏ꯫ ꯀꯩꯔꯨꯡꯕꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯥꯅ ꯇꯧꯖꯈꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯃꯍꯩ ꯐꯪꯂꯦ꯫ ꯀꯞꯇꯨꯅ ꯍꯥꯏꯖꯩ, ꯏꯕꯨꯡꯉꯣ, ꯏꯆꯦ ꯂꯥꯟꯈ꯭ꯔꯦ꯫ ꯏꯆꯦꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯀꯔꯤꯒꯤ ꯂꯥꯟꯕ? ꯆꯠꯈ꯭ꯔꯣ ꯆꯠꯂꯣ, ꯅꯁꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯇꯣꯝꯄꯣꯛ ꯁꯅꯥꯅ ꯀꯩꯔꯨꯡꯕꯤꯕꯨ ꯅꯨꯄꯤ ꯑꯃ ꯇꯧꯗꯨꯅ ꯃꯄꯥꯟꯗ ꯇꯥꯟꯊꯣꯛꯍꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯃꯥ, ꯈꯔꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯄꯤꯌꯨ꯫ ꯑꯩꯈꯣꯏ ꯑꯁꯦ ꯑꯃꯠꯇꯅꯤ꯫ ꯑꯃꯅ ꯑꯃꯕꯨ ꯍꯟꯊꯅ ꯈꯟꯒꯗꯕ ꯅꯠꯇꯦ꯫ ꯅꯆꯥ ꯑꯩꯒꯤ ꯊꯃꯣꯏꯅ ꯏꯔꯩꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯇꯁꯦꯡꯅ ꯃꯥꯕꯨ ꯅꯨꯡꯁꯤꯔꯦ꯫ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯗ ꯌꯦꯡꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯄꯥꯕꯨꯡ, ꯅꯆꯥ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯌꯥꯕꯤꯌꯨ꯫ ꯃꯍꯥꯛꯀ ꯆꯥꯎꯅ ꯑꯩꯒ ꯂꯨꯍꯣꯡꯕꯤꯌꯨ꯫ ꯅꯤꯡꯊꯧ ꯁꯥꯅꯧꯇꯣꯟꯅ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯕꯤꯔꯦ꯫ ꯑꯁꯨꯝ ꯇꯧꯅ ꯔꯥꯖꯀꯨꯃꯥꯔ ꯇꯣꯝꯄꯣꯛ ꯁꯅꯥꯒ ꯀꯣꯅꯨꯡꯗ ꯐꯤ ꯁꯨꯕꯤ ꯏꯔꯩꯃꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯦ꯫ ꯄꯤꯁꯛ ꯄꯤꯛꯅ ꯑꯋꯥꯕ ꯀꯌా ꯅꯪꯂꯛꯂꯕꯤ ꯏꯔꯩꯃꯗꯣ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯗꯨꯅ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫